ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯂꯩꯆꯤꯜ ꯊꯥꯕ ꯏꯪꯈ꯭ꯔꯕꯗꯨꯗ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕꯤ ꯔꯥꯙꯥꯗꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯅꯦ ꯃꯈꯨꯅ ꯁꯪꯒꯣꯏꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩ ꯇꯤꯛꯂꯤ꯫ ꯔꯥꯙꯥ ꯊꯕꯛ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯆꯟꯅꯗꯕꯤ ꯍꯜꯂꯛꯄꯤꯗꯨꯁꯨ ꯇꯨꯝ ꯍꯧꯒꯠꯂꯒ ꯃꯆꯤꯟ ꯐꯥꯎ ꯁꯦꯡꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯁꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯈꯣꯡ ꯈꯥꯝꯅꯤꯡꯂꯛꯇꯅ ꯍꯧꯒꯠꯂꯨꯔꯦꯅꯦ꯫ ꯏꯅꯝꯃ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯈꯪꯗꯤꯌꯦ꯫ ꯏꯃꯥ ꯄꯥꯕ ꯍꯣꯏꯅ ꯀꯩ ꯆꯥꯅꯤꯡꯕꯅꯣ? ꯌꯦꯔꯨꯝ ꯊꯣꯡꯉꯣ ꯏꯅꯝꯃ꯫ ꯏꯆꯥꯅꯨꯄꯤꯁꯨ ꯉꯔꯥꯡꯗꯒꯤ ꯌꯦꯔꯨꯝ ꯆꯥꯅꯤꯡꯉꯤꯅ ꯍꯥꯏꯔꯒ ꯂꯩꯔꯕꯅꯦ꯫ ꯑꯩꯁꯨ ꯆꯥꯅꯤꯡꯕ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ꯫ ꯑꯗꯣ ꯏꯅꯝꯃꯅ ꯇꯟꯗ꯭ꯔꯗꯤ ꯍꯪꯒꯥꯝ ꯑꯃ ꯆꯝꯅ ꯊꯣꯡꯒꯦꯁꯨ ꯌꯥꯏ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯍꯪꯒꯥꯝꯁꯦ ꯅꯪ ꯈꯔ ꯃꯟꯕꯤꯔꯝ, ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ꯫ ꯀꯩꯅꯣ, ꯑꯩ ꯆꯤꯟ ꯌꯥꯒ ꯁꯦꯡꯗ꯭ꯔꯤ꯫ ꯍꯪꯒꯥꯝ ꯃꯟꯕꯒ ꯉꯝꯃꯔꯣꯏ꯫ ꯏꯅꯝꯃꯅ ꯃꯟꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯈꯔ ꯊꯣꯛꯂꯀꯥꯟꯗ ꯃꯜꯂꯒꯦ꯫ ꯆꯥꯛ ꯊꯣꯡꯅꯕ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯤꯡꯁꯤꯅ ꯃꯌꯥꯁꯤ ꯅꯝꯁꯤꯜꯂꯛ ꯂꯣꯏ ꯈꯣꯠꯄ꯫ ꯀꯩ ꯍꯥꯏꯕꯅꯣ ꯏꯅꯝꯃ? ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯣ? ꯑꯣ, ꯉꯥꯏꯔꯒꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯨꯡꯁꯥ ꯊꯣꯛꯂꯛꯑꯅꯤ, ꯑꯗꯨꯒ ꯑꯗꯨꯝ ꯃꯜꯂꯣ꯫ ꯃꯥ ꯇꯧꯔꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯒ ꯍꯥꯏꯔꯛꯇꯦꯅꯦ꯫ ꯑꯗꯨꯗꯤ ꯑꯩ ꯃꯥꯏ ꯃꯤꯠ ꯑꯝꯇ ꯇꯥꯔꯨꯈꯤꯒꯦ꯫ ꯔꯥꯙꯥ ꯈꯨꯝꯗꯦ ꯆꯥꯛ ꯃꯩꯗꯨ ꯊꯥꯒꯠꯂꯒ ꯆꯐꯨ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯅꯥꯎꯕꯤꯁꯨ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯃꯃꯥ ꯃꯄꯥꯅ ꯃꯩ ꯇꯤꯛꯂꯤꯕ ꯁꯪꯒꯣꯏꯗꯨꯗ ꯆꯪꯂꯛꯂꯒ ꯐꯝꯊꯔꯛꯏ꯫ ꯍꯩ, ꯀꯩꯗꯧꯔꯦ? ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯅꯆꯤꯟꯗ ꯈꯨꯡꯗꯧꯅ ꯇꯨꯝꯊꯣꯔꯛꯏꯗꯨꯅ? ꯀꯩꯁꯨ ꯇꯧꯗꯦ, ꯁꯥꯎꯅꯤꯡꯕ ꯑꯃ ꯂꯩꯕ꯫ ꯑꯦ, ꯅꯪꯗꯤ ꯀꯔꯤ ꯊꯕꯛ ꯁꯨꯗꯅ ꯁꯥꯎꯅꯤꯡꯂꯤꯕ? ꯀꯩ ꯋꯥꯇꯥꯅꯤꯒꯦ ꯑꯗꯨꯗꯤ ꯏꯃꯥ? ꯑꯣ, ꯅꯪꯅ ꯁꯥꯎꯅꯤꯡꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯀꯣꯛ ꯍꯥꯏꯔꯣ꯫ ꯀꯣꯏꯊꯣꯛꯇꯅ ꯑꯃꯨꯛ ꯂꯩ꯫ ꯏꯅꯝꯃꯁꯦ ꯊꯕꯛ ꯇꯧꯕ ꯌꯥꯝ ꯇꯜꯂꯤ꯫ ꯑꯩꯉꯣꯟꯗꯕꯨ ꯍꯪꯒꯥꯝ ꯃꯜꯂꯣꯏ꯫ ꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯄꯥꯈꯣꯟ ꯑꯃꯨꯛ ꯁꯤꯔꯛꯏ꯫ ꯏꯆꯥꯇꯣꯝꯕꯤ, ꯍꯪꯒꯥꯝ ꯃꯟꯕꯗꯨꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ? ꯅꯅꯝꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤꯅ ꯈꯟꯗꯣꯛꯂꯒ ꯀꯣꯛ ꯃꯟꯊꯣꯛꯎꯔꯣ꯫ ꯑꯁ, ꯀꯥꯏꯗꯩꯅꯣꯗ, ꯃꯜꯂꯣꯏ꯫ ꯑꯩꯅ ꯍꯧꯖꯤꯛ ꯃꯜꯂꯦꯗꯅ, ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯗꯣꯏ꯫ ꯁꯨꯝ ꯍꯩꯅꯕꯤ ꯑꯣꯏꯈꯤꯅꯤ꯫ ꯑꯗꯨꯅ ꯃꯊꯟꯇ ꯉꯝꯅꯕ ꯇꯧꯖꯁꯅꯤ꯫ ꯑꯁꯤꯗꯕꯨ ꯇꯧꯖꯒꯦꯅ ꯃꯌꯨꯝ ꯄꯥꯜꯂꯛꯏ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯀꯔꯤ? ꯅꯋꯥꯗꯨꯅ ꯂꯪꯐꯩ ꯆꯠꯈ꯭ꯔꯒ ꯁꯣꯝꯗ ꯂꯩꯅꯤꯅ ꯂꯥꯛꯏꯕ ꯅꯪꯅ ꯀꯔꯤꯅꯣꯕ? ꯏꯃꯥꯒꯤꯁꯦ ꯑꯩꯅ ꯌꯨꯝꯁꯤ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯩ ꯋꯥꯔꯣ? ꯑꯣ, ꯑꯩꯁꯨ ꯂꯩꯖꯅꯤꯡꯗꯦꯌꯦ꯫ ꯑꯩꯒꯤ ꯅꯨꯄꯥ ꯍꯜꯂꯀꯥꯟꯗ ꯆꯠꯆꯈꯤꯒꯦ꯫ ꯂꯩꯖꯅꯤꯡꯗꯦ꯫ ꯂꯩꯖꯅꯤꯡꯗꯦꯗꯤ ꯍꯥꯏꯌꯦꯕꯨ ꯌꯨꯝꯁꯦ ꯅꯣꯡꯃꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯗꯤ ꯐꯪꯗ꯭ꯔꯦꯍꯦ꯫ ꯅꯆꯥꯅꯨꯄꯤꯅꯦꯅ ꯍꯨꯏ ꯑꯉꯥꯎꯕꯅ ꯈꯣꯡꯕ ꯃꯥꯟꯈꯩ ꯀꯞꯂꯛꯑꯅꯤ꯫ ꯃꯃꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯌꯦꯞ ꯃꯥꯟꯈꯩ ꯂꯥꯎꯈꯠꯂꯛꯑꯅꯤ꯫ ꯑꯁ, ꯂꯣꯏꯔꯦ, ꯇꯥꯅꯤꯡꯗꯕꯅ ꯃꯧꯁꯦ ꯃꯀꯣꯛꯄꯨ ꯉꯥꯎꯔꯝꯂꯅꯤ꯫ ꯏꯁ, ꯏꯃꯥꯒꯤꯁꯦ ꯌꯥꯝ ꯂꯩꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ꯫ ꯈꯪꯅꯤ, ꯍꯣꯔꯦꯟꯗꯤꯗꯤ ꯆꯠꯈꯤꯒꯦ꯫ ꯅꯣꯏ ꯌꯨꯝꯁꯤ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯖꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯨꯛ ꯍꯧꯒꯠꯂꯒ ꯆꯪꯈꯤ꯫ ꯆꯠꯅꯤ ꯍꯥꯏꯔꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯏꯆꯥ ꯑꯣꯏꯔꯁꯨ ꯈꯤꯕꯗꯣ ꯍꯦꯛ ꯑꯣꯏꯔꯦ꯫ ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯔꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯤꯁꯨ ꯃꯁꯨ ꯎꯅꯤꯡꯂꯝꯗꯣꯏꯅꯤ꯫ ꯌꯥꯔꯦ ꯇꯣ, ꯉꯥꯡꯂꯨꯔꯅꯨ꯫ ꯇꯥꯈ꯭ꯔꯕꯗꯤ ꯊꯣꯔꯛꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯅꯤ꯫ ꯅꯥꯎꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯍꯪꯒꯥꯝꯗꯨ ꯄꯣꯂꯥꯡꯗ ꯍꯥꯞꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯥꯎꯕꯤ, ꯅꯪ ꯃꯩ ꯇꯥꯕ ꯂꯣꯏꯔꯕꯣ? ꯅꯨꯡꯁꯥꯁꯨ ꯊꯣꯛꯑꯝꯃꯅꯤ, ꯍꯪꯒꯥꯝꯁꯦ ꯃꯟꯊꯣꯔꯛꯑꯣ꯫ ꯄꯦꯔꯦ ꯈꯔ ꯌꯥꯎꯔꯤꯕꯁꯦ ꯆꯝꯐꯨꯠ ꯑꯣꯏꯅ ꯐꯨꯠꯂꯒꯦ, ꯑꯇꯩꯅ ꯍꯣꯔꯦꯟ ꯊꯣꯡꯅꯕ꯫ ꯆꯝꯐꯨꯠ ꯐꯨꯠꯇꯣꯏ ꯑꯣꯏꯔꯗꯤ ꯏꯅꯝꯃꯅ ꯃꯜꯂꯁꯨ ꯌꯥꯔꯗꯨꯕꯣ꯫ ꯍꯣꯔꯦꯟ ꯊꯣꯡꯕꯩꯗꯤ ꯍꯣꯔꯦꯟꯗꯨ ꯃꯟꯕ ꯌꯥꯏ꯫ ꯕꯦꯝꯃ, ꯅꯪꯁꯦ ꯅꯇꯟꯁꯨ ꯇꯟꯈ꯭ꯔꯦ ꯑꯋꯣꯏꯕ꯫ ꯇꯣ, ꯌꯥꯔꯦ, ꯃꯜꯂꯨꯔꯅꯨ꯫ ꯑꯩꯁꯨ ꯃꯜꯂꯨ ꯁꯪꯗꯦ꯫ ꯇꯤꯟꯒ ꯌꯥꯎꯅꯤꯡ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯊꯣꯡꯖꯤꯜꯂꯒꯦ꯫ ꯑꯣ, ꯃꯟꯕꯤꯔꯛꯀꯦ꯫ ꯀꯗꯥꯏꯅꯣ? ꯄꯣꯂꯥꯡꯗꯣ ꯃꯪꯒꯣꯜꯗ ꯐꯝꯃꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯜꯂꯨꯒꯦ꯫ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯗꯤꯜ ꯂꯦꯜꯂꯒ ꯃꯜꯂꯨꯒꯦ꯫ ꯃꯁꯛꯁꯤꯒ ꯁꯅꯥꯕꯨꯟ ꯑꯀꯣꯞꯄ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯇꯟ ꯇꯟꯈꯩ꯫ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯈꯪꯗꯦ꯫ ꯃꯋꯥꯅ ꯂꯪꯐꯩ ꯆꯠꯈ꯭ꯔꯒ ꯃꯄꯥꯝꯗ ꯂꯩꯕ ꯂꯥꯛꯄꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ? ꯃꯅꯦ ꯃꯀꯨꯒꯗꯣ ꯀꯩꯁꯨ ꯉꯥꯡꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯦꯝꯕꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯔꯥꯙꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕꯗꯨꯗ ꯃꯅꯥꯛꯇ ꯐꯝꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯅꯆꯤꯟꯒ ꯄꯩꯗꯣꯛꯂꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯅ? ꯅꯣꯏ ꯀꯇꯟ ꯆꯨꯕꯤ ꯅꯆꯥꯅꯨꯄꯤꯁꯤꯒꯅꯦ ꯈꯠꯅꯒꯦ ꯇꯧꯕ꯫ ꯑꯩ ꯁꯥꯎꯔꯦ ꯈꯪꯕꯗꯒꯤ ꯀꯗꯔ ꯇꯧꯁꯤꯟꯅꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯒꯤ ꯈꯠꯅꯒꯦ ꯇꯧꯔꯤꯅꯣ? ꯈꯠꯅꯕ ꯍꯧꯔꯛꯏꯔꯣ? ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯌꯦ꯫ ꯌꯦꯟꯕꯤꯁꯤꯡꯅ ꯃꯔꯨꯝ ꯈꯔ ꯀꯣꯛꯄ ꯎꯕꯁꯤꯗꯅꯦ ꯆꯥꯅꯤꯡꯉꯦꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕ꯫ ꯑꯩꯁꯨ ꯊꯣꯡꯕꯤꯔꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯆꯝꯕ ꯑꯃ ꯊꯣꯡꯕꯁꯨ ꯆꯥꯅꯤꯡ ꯃꯥꯜꯂꯦ꯫ ꯍꯪꯒꯥꯝꯁꯦ ꯃꯜꯂꯛꯑꯣ ꯊꯣꯡꯒꯦꯕꯨ ꯉꯁꯥꯏꯗꯒꯤ ꯃꯟꯗꯅꯕ ꯂꯦꯟꯗ ꯂꯩꯔꯤ꯫ ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯈꯔ ꯉꯥꯡꯕꯤꯌꯨ꯫ ꯅꯆꯥꯅꯨꯄꯤꯁꯦ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯍꯟꯒꯅꯨ꯫ ꯑꯩꯒꯅꯦ ꯁꯣꯏ ꯈꯠꯅꯔꯛꯀꯅꯤꯀꯣ꯫ ꯍꯣꯏꯕ, ꯏꯃꯥ ꯄꯥꯕꯅꯁꯨ ꯆꯠꯅꯕ ꯍꯥꯏꯔꯤꯁꯤꯅꯤ꯫
ꯍꯥꯏꯔꯨꯕ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯍꯦꯛꯇ ꯇꯥꯍꯧ ꯑꯗꯨꯅ ꯇꯟꯗꯅ ꯍꯥꯏꯗ꯭ꯔꯕꯅꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯗꯤꯅꯦ ꯑꯩ ꯇꯧꯒꯦ ꯅꯣꯏꯒꯤꯗꯤ ꯑꯗꯨꯝ ꯉꯥꯛꯇꯅꯤ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯅꯠꯇꯦ ꯃꯊꯤꯕꯣꯡ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯜ ꯂꯨꯈꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯩꯗꯤ ꯃꯤꯅꯥꯏꯅꯤꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯇꯧꯒꯦ ꯌꯥꯅꯤꯗꯣ ꯀꯔꯤꯅꯣ ꯃꯤ ꯅꯪꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯁꯤꯕꯣ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯑꯩ ꯊꯕꯛ ꯆꯠꯇꯣꯏ ꯉꯔꯥꯡꯁꯨ ꯆꯥꯛ ꯊꯦꯡꯉꯤ ꯉꯁꯤꯗꯤ ꯊꯦꯡꯗꯅꯕ ꯇꯧꯀꯣ ꯃꯄꯥꯟꯗ ꯍꯪꯒꯥꯝ ꯃꯜꯂꯤꯗꯣ ꯆꯝꯐꯨꯠ ꯐꯨꯠꯅꯕ ꯈꯔꯗꯣ ꯍꯥꯟꯅ ꯃꯜꯂꯒ ꯄꯨꯁꯤꯜꯂꯛꯑꯣꯅ ꯈꯔ ꯍꯥꯏꯕꯤꯔꯝꯃꯤ ꯍꯣꯏ ꯍꯥꯏꯔꯝꯒꯦ ꯍꯦꯝꯕ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯏ ꯅꯥꯎꯕꯤꯗꯣ ꯃꯪꯒꯣꯜ ꯃꯁꯤꯗ ꯐꯝꯂꯒ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯍꯪꯒꯥꯝ ꯃꯟ ꯁꯥꯟꯅ ꯂꯩꯔꯝꯃꯤ ꯅꯥꯎꯕꯤ ꯅꯅꯝꯃꯅ ꯆꯝꯐꯨꯠ ꯐꯨꯠꯅꯕ ꯍꯪꯒꯥꯝꯗꯣ ꯂꯣꯏꯔꯗꯤ ꯄꯨꯁꯤꯜꯂꯛꯑꯣꯌꯦ ꯍꯣꯏ ꯂꯣꯏꯗꯧꯔꯦ ꯑꯗꯨ ꯇꯥꯁꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯌꯣ ꯁꯦꯜꯒ ꯂꯩꯔꯗꯤ ꯈꯤꯇ ꯄꯤꯌꯨ ꯏꯆꯥꯅꯨꯄꯤꯗꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯦꯅ ꯃꯨꯠꯅꯤꯡꯉꯥꯏ ꯇꯧꯔꯅꯤꯌꯦ ꯉꯔꯥꯡꯁꯨ ꯄꯤꯖꯗꯦ ꯁꯦꯜꯒ ꯂꯩꯇꯦꯗ ꯅꯥꯎꯕꯤ ꯑꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯇꯥꯆꯧꯅ ꯏꯅꯝꯃꯗ ꯁꯦꯜ ꯄꯤꯁꯤꯟꯈ꯭ꯔꯤꯗꯣ ꯑꯗꯨꯒ ꯂꯩꯇꯦꯕꯨ ꯀꯩꯅꯣ ꯈꯔ ꯄꯤꯔꯛꯑꯣ ꯑꯗꯨꯗꯤꯅꯦ ꯃꯔꯨꯞꯀꯤ ꯁꯦꯜ ꯅꯪꯁꯨ ꯏꯃꯨꯡꯗ ꯁꯦꯜ ꯄꯤꯕꯗꯣ ꯂꯣꯟꯅ ꯆꯦꯞꯊꯔꯒ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯍꯥꯏꯔꯨꯔꯒ ꯅꯆꯥꯅꯨꯄꯤꯒꯤ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯍꯥꯏꯔꯛꯀꯅꯤ ꯅꯆꯥꯅꯦꯅ ꯃꯔꯝꯒ ꯈꯔ ꯃꯣꯛꯇꯅ ꯅꯨꯡꯁꯤꯔꯗꯤ ꯐꯩ ꯂꯝꯍꯦꯟ ꯍꯦꯟꯈꯩ ꯃꯊꯤꯕꯣꯡꯅ ꯃꯊꯤꯕꯣꯡ ꯂꯥꯎꯔꯤꯕ ꯂꯩꯇꯦꯀꯣ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ ꯑꯣ ꯃꯈꯣꯏ ꯇꯥꯆꯧ ꯆꯝꯐꯨꯠ ꯐꯨꯠꯅꯕ ꯍꯪꯒꯥꯝ ꯄꯦꯔꯦꯗꯣ ꯃꯟꯕ ꯂꯣꯏꯔꯕꯗꯤ ꯑꯝꯇ ꯄꯨꯁꯤꯜꯂꯣꯅ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯔꯒ ꯍꯥꯏꯔꯝꯗ꯭ꯔꯕꯣ ꯑꯣ ꯍꯥꯏꯔꯦ ꯂꯣꯏꯔꯦꯌꯦ ꯇꯨ ꯄꯨꯁꯤꯟꯖꯔꯁꯅꯤ ꯁꯣ ꯄꯤꯔꯨꯔꯣ ꯑꯩ ꯑꯁꯥꯏ ꯐꯥꯎꯊꯣꯛꯑꯒꯦ ꯅꯅꯝꯃꯒ ꯆꯥꯛꯇꯣ ꯈꯔ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯃꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯟꯕꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯅꯥꯎꯕꯤꯗꯣ ꯋꯥꯗꯤ ꯉꯥꯡꯗ ꯃꯁꯥꯗꯣ ꯁꯧ ꯂꯥꯎꯔꯒ ꯍꯪꯒꯥꯝ ꯄꯦꯔꯦꯗꯣ ꯐꯗꯠ ꯀꯟꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯄꯨꯁꯟꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯤ ꯃꯁꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛꯁꯤꯡꯗꯣ ꯈꯥꯏꯗꯣꯛꯂꯤ ꯅꯥꯎꯕꯤꯒ ꯔꯥꯙꯥꯒ ꯆꯥꯛ ꯄꯨꯜꯂꯤ ꯃꯌꯥꯝꯁꯨ ꯆꯥꯛ ꯆꯥꯅꯕ ꯍꯧꯔꯦ ꯔꯥꯙꯥꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯒ ꯏꯁꯤꯡ ꯍꯩꯕ ꯊꯨꯝ ꯄꯤꯕ ꯇꯧꯔꯤ ꯅꯥꯎꯕꯤꯗꯤ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯌꯦꯔꯨꯝ ꯃꯃꯨꯠꯇꯨ ꯃꯥꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯒ ꯑꯔꯦꯝꯕꯗꯨꯅ ꯄꯨꯈꯝ ꯑꯁꯤꯗ ꯊꯝꯃꯤ ꯔꯥꯙꯥꯁꯨ ꯆꯥꯛ ꯆꯥꯅꯕ ꯐꯝꯊꯔꯛꯏ ꯏꯅꯝꯃꯗꯤ ꯌꯦꯔꯨꯝ ꯃꯃꯨꯠꯇꯨ ꯆꯥꯕ ꯍꯩꯅꯔꯣꯏꯅ ꯑꯩꯅ ꯂꯣꯏ ꯆꯥꯊꯣꯛꯏ ꯁꯤꯒ ꯉꯧꯕꯁꯤ ꯑꯣꯏꯅ ꯆꯥꯔꯣ ꯁꯤꯁꯨ ꯍꯥꯎꯕꯅꯤ ꯅꯪ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦꯗ ꯅꯪꯕꯨ ꯆꯥꯔꯗꯤ ꯌꯥꯔꯦ ꯑꯩꯗꯤ ꯆꯥꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯒꯤ ꯅꯪꯅ ꯆꯥꯔꯝꯕ ꯌꯦꯔꯨꯝ ꯑꯔꯦꯝꯕꯁꯦ ꯅꯆꯥꯅꯨꯄꯤꯁꯤꯗ ꯄꯤꯖꯔꯨꯔꯣ ꯑꯩꯗꯤ ꯃꯤꯅ ꯆꯥꯔꯝꯕ ꯑꯔꯦꯝꯕꯁꯦ ꯆꯥꯕ ꯀꯌꯥ ꯍꯩꯅꯗꯦ ꯃꯁꯛꯁꯤꯒ ꯋꯥ ꯄꯦꯠꯂꯤꯅꯤ ꯀꯥꯏ ꯃꯤꯅ ꯆꯥꯔꯝꯕ ꯍꯩꯅꯩꯒ ꯍꯩꯅꯗꯦꯒ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯆꯥꯊꯣꯛꯑꯒꯦ ꯏꯅꯝꯃ ꯆꯥꯅꯤꯡꯂꯝꯒꯗ꯭ꯔꯅ ꯊꯝꯕꯤꯕꯅꯤ ꯆꯥꯊꯣꯛꯀꯦ ꯏꯆꯥꯅꯨꯄꯤꯒꯤꯗꯤ ꯁꯣꯝꯗ ꯇꯣꯉꯥꯟꯅ ꯈꯥꯛꯏ ꯍꯣꯔꯦꯟ ꯍꯧꯒꯠꯂꯀꯥꯟꯗ ꯄꯤꯖꯔꯒꯦ ꯇꯧꯕꯅꯤ ꯕꯦꯝꯃ ꯅꯅꯝꯃꯒꯤ ꯁꯔꯨꯛꯇꯣ ꯅꯪꯅ ꯂꯣꯏ ꯆꯥꯊꯣꯛꯂꯕ꯭ꯔꯣ ꯆꯥꯗꯤꯌꯦ ꯏꯃꯥ ꯑꯩꯅ ꯈꯥꯛꯄꯅꯤ ꯏꯅꯝꯃ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯆꯥꯊꯣꯛꯄꯅꯤ ꯏꯃꯥꯁꯤꯁꯨ ꯑꯩꯅ ꯈꯤꯇꯪ ꯆꯥꯕꯗ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯑꯋꯣꯏꯕ ꯍꯩ ꯌꯦꯡꯁꯤꯟꯕꯩ ꯋꯥ ꯅꯠꯇꯦꯅꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒ ꯃꯤꯒꯤ ꯁꯔꯨꯛꯇꯣ ꯅꯪꯅ ꯂꯣꯏ ꯆꯥꯊꯣꯛꯏꯗꯨ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤꯅꯦ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯉꯥꯛꯇꯪ ꯆꯥꯕꯁꯤ ꯐꯥꯎꯗꯤ ꯏꯪꯅ ꯆꯥꯒꯦꯕ ꯑꯗꯨꯝ ꯉꯥꯡꯅꯔꯛꯀꯅꯤ ꯇꯥꯅꯤꯡꯗꯕꯅ ꯍꯩ ꯅꯪꯁꯨ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯉꯥꯡꯅꯤꯡꯗꯅ ꯉꯥꯡꯕ ꯅꯠꯇꯦꯅꯦ ꯅꯆꯟꯅꯨꯄꯤꯅ ꯇꯧꯔꯤꯁꯦ ꯐꯠꯇꯦ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯁꯤꯗ ꯅꯪꯅ ꯐꯤꯡꯒꯠꯂꯛꯏꯗꯣ ꯀꯔꯤ ꯆꯥꯅꯔꯤꯒꯦ ꯑꯣ ꯅꯣꯏ ꯍꯥꯏꯅꯕꯗꯣ ꯀꯣꯟꯅ ꯍꯥꯏꯅꯔꯣ ꯑꯩ ꯆꯥꯛꯁꯤ ꯏꯪꯅꯕꯗ ꯆꯥꯈꯤꯕ ꯉꯥꯡꯅꯔꯅꯨ ꯌꯥꯔꯦ ꯅꯥꯎꯕꯤ ꯅꯪꯁꯨ ꯆꯥꯛꯇꯣ ꯇꯣꯛꯑꯗꯤ ꯍꯧꯒꯠ ꯉꯁꯥꯏꯅ ꯆꯥꯛ ꯇꯣꯛꯑꯦꯗꯤ ꯍꯥꯏ ꯀꯩꯅꯣ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯔ ꯂꯩꯗꯨꯕꯣ ꯏꯅꯝꯃꯁꯦ ꯆꯥꯛ ꯃꯌꯥꯝ ꯃꯊꯟꯇ ꯆꯥꯕ ꯉꯝꯃꯔꯣꯏꯅ ꯆꯥꯕ ꯌꯥꯎꯕꯤꯕꯅꯤ ꯑꯩꯅ ꯆꯥꯛ ꯈꯔ ꯆꯥꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯍꯧꯒꯠꯂꯒꯦ ꯆꯥꯛ ꯏꯟꯁꯥꯡ ꯈꯔ ꯆꯥꯕꯁꯤ ꯐꯥꯎ ꯌꯦꯡꯁꯤꯜꯂꯗꯤ ꯆꯥꯔꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯃꯇꯝꯈꯔ ꯂꯩꯕꯁꯤꯗ ꯅꯣꯏꯗꯤ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤ ꯑꯣꯏꯔꯦ ꯅꯥꯎꯕꯤꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯄꯥꯏꯔꯒ ꯉꯥꯡꯗꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯦꯝꯕꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯏ ꯃꯥꯒꯤ ꯇꯦꯡꯀꯣꯠꯇ ꯌꯥꯎꯔꯤꯕ ꯌꯦꯔꯨꯝ ꯇꯪꯈꯥꯏꯗꯨ ꯄꯤꯔꯛꯏ ꯁꯤꯁꯤ ꯑꯩ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯆꯥꯊꯣꯛ ꯑꯁ ꯂꯣꯏ ꯆꯥꯊꯣꯛꯀꯦ ꯍꯥꯏꯗꯦ ꯑꯩꯒꯤꯗꯤ ꯆꯝꯐꯨꯠ ꯌꯥꯎꯔꯤꯌꯦ ꯆꯥꯕ ꯉꯝꯗ꯭ꯔꯤ ꯆꯥꯊꯣꯛ ꯌꯥꯔꯦ ꯑꯗꯣ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯕꯥꯕꯥ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯍꯦꯝꯕꯗꯨ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯔꯥꯙꯥꯁꯨ ꯂꯣꯏꯔꯗꯨꯅ ꯀꯣꯜꯂꯨꯈꯥꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯅꯥꯎꯕꯤꯒ ꯃꯆꯥꯅꯨꯄꯤꯒꯗꯨ ꯀꯥꯗ ꯑꯃꯨꯛ ꯂꯥꯎꯅ ꯈꯜꯂꯛꯏ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯌꯦꯔꯨꯝ ꯈꯛ ꯆꯥꯅꯤ ꯆꯥꯛꯁꯤ ꯆꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯄꯨꯛ ꯊꯟꯗꯧꯔꯤꯒꯦ ꯆꯥꯛꯁꯤꯒ ꯄꯨꯟꯅ ꯆꯥꯔꯣ ꯍꯥꯏꯕꯅꯤ ꯇꯜꯂꯦ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯌꯦꯔꯨꯝ ꯈꯛꯇ ꯆꯥꯅꯤ ꯌꯦꯔꯨꯝꯁꯤꯁꯨ ꯑꯣꯏ ꯑꯃꯈꯛꯇꯤ ꯇꯜꯂꯦ ꯑꯅꯤ ꯆꯥꯒꯦ ꯏꯃꯥ ꯑꯅꯤ ꯕꯦꯝꯃ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯅꯅꯝ ꯇꯠꯈꯩ ꯐꯨꯔꯛꯀꯅꯤꯅ ꯉꯁꯤ ꯆꯥꯔꯗꯤ ꯀꯣꯛ ꯆꯥꯔꯣꯗꯅ ꯌꯦꯔꯨꯝꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯑꯗꯨꯗꯤ ꯑꯆꯥꯄꯣꯠ ꯑꯣꯏꯅ ꯂꯩꯕꯤꯌꯣ ꯑꯆꯥꯄꯣꯠ ꯂꯩꯅꯕ ꯁꯦꯜ ꯂꯩꯇꯦ ꯍꯣꯔꯦꯟ ꯃꯥꯃ ꯂꯥꯛꯑꯀꯥꯟꯗꯅꯦ ꯁꯦꯜ ꯂꯧꯔꯒ ꯂꯩꯕꯤꯗꯣꯏꯅꯤ ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯣ ꯀꯥꯊꯣꯛꯑꯣ ꯉꯝꯃꯣꯏ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯣꯏꯅ ꯆꯥꯅꯤꯡꯉꯦ ꯍꯧꯖꯤꯛ ꯑꯣꯏꯅ ꯂꯩꯕꯤꯌꯣ ꯏꯃꯥ ꯑꯆꯥꯄꯣꯠ ꯆꯥꯒꯦ
ꯍꯧꯖꯤꯛ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯅꯦ ꯕꯦꯝꯃ ꯆꯥꯛꯁꯤ ꯆꯥꯊꯣꯛ ꯍꯣꯔꯦꯟ ꯂꯩꯕꯤꯒꯦ ꯇꯜꯂꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯆꯥꯅꯤ ꯂꯩꯕꯤꯌꯣ ꯍꯧꯖꯤꯛ ꯆꯥꯅꯤ ꯑꯣ ꯅꯪ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯦꯔꯨꯝꯁꯤꯒ ꯆꯥꯛꯀꯁꯦ ꯑꯩ ꯆꯥꯊꯣꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯔꯨꯝꯗꯨ ꯃꯌꯥꯗ ꯍꯨꯛꯆꯤꯟꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯒꯤ ꯃꯌꯥꯗꯨꯗ ꯃꯈꯨꯠꯇꯨ ꯊꯤꯡꯖꯤꯟꯅꯕ ꯍꯣꯠꯅꯔꯒ ꯀꯞꯄꯤ ꯑꯅꯤꯗꯨꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯃꯄꯥꯟꯗ ꯐꯝꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ ꯔꯥꯙꯥꯁꯨ ꯊꯕꯛ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯁꯤꯜꯂꯨꯗꯦ ꯆꯪꯂꯨꯕꯁꯨ ꯇꯧꯗꯦ ꯃꯩ ꯆꯥꯟꯅꯗꯦ ꯈꯟꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯆꯪꯈꯤꯕꯒꯤ ꯃꯇꯝꯅꯤ ꯌꯨꯝꯊꯪꯅꯔꯤꯕ ꯌꯨꯝꯗꯨꯗ ꯅꯥꯎꯕꯤꯗꯨ ꯂꯥꯛꯏ ꯃꯈꯣꯏꯁꯨ ꯃꯪꯒꯣꯜꯗꯨꯗ ꯁꯤꯡꯖꯨ ꯆꯥꯗꯨꯅ ꯍꯦꯛ ꯂꯩꯔꯝꯃꯤ ꯍꯩꯃ ꯁꯤꯡꯖꯨ ꯆꯥꯔꯤꯔꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯀꯩ ꯁꯤꯡꯖꯨꯅꯣ ꯄꯥꯛꯄꯤꯅ ꯑꯁ ꯌꯨꯝ ꯂꯥꯛꯑꯅꯤ ꯇꯥꯗꯤ ꯆꯥꯈ꯭ꯔꯕ ꯅꯃꯥꯅ ꯆꯥꯈꯛ ꯆꯥꯔꯤꯁꯤꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯄꯥꯛꯄꯤ ꯆꯪꯁꯤꯜꯂꯨꯁꯦ ꯐꯝꯊꯔꯛꯀꯦ ꯅꯣꯏ ꯁꯤꯡꯖꯨꯁꯦ ꯆꯥꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯄꯥꯛꯄꯤꯒꯤ ꯃꯃꯥꯅ ꯅꯥꯎꯕꯤꯌꯥ ꯁꯤꯡꯖꯨꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯏꯟꯗꯣꯝꯆꯥ ꯌꯥꯝ ꯍꯥꯎꯋꯦ ꯀꯨꯏꯔꯦ ꯁꯤꯡꯖꯨꯒ ꯆꯥꯗꯕ ꯅꯣꯏꯗ ꯆꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯁ ꯈꯨꯍꯥꯎꯁꯦ ꯍꯥꯎꯕꯅꯦ ꯍꯥꯎꯕꯅꯦ ꯆꯥꯁꯤꯜꯂꯨ ꯏꯃꯥ ꯏꯆꯥꯁꯨ ꯆꯥꯕ ꯉꯝꯃꯔꯣꯏꯅ ꯍꯥꯏꯅꯔꯝꯃꯤꯅꯦ ꯅꯪ ꯂꯥꯛꯏꯁꯦ ꯌꯥꯝ ꯐꯔꯦ ꯆꯥꯁꯤꯜꯂꯨ ꯄꯥꯛꯄꯤꯅ ꯇꯧꯔꯤꯁꯦꯕ ꯁꯟꯅ ꯁꯖꯤꯛ ꯆꯥꯕꯗꯧꯅ ꯁꯤꯡꯖꯨꯁꯤꯕꯨ ꯆꯥꯏ ꯍꯥꯏꯕꯅꯤꯗ ꯃꯊꯤꯕꯣꯡ ꯈꯨꯂꯥꯎꯁꯦ ꯅꯥꯎꯕꯤꯅ ꯄꯥꯛꯄꯤꯌꯥ ꯅꯪꯗꯤ ꯀꯩꯗꯧꯔꯤ ꯆꯥꯗ꯭ꯔꯗꯤ ꯆꯥꯅꯤꯡꯗ꯭ꯔꯤ ꯄꯨꯛ ꯁꯧꯒꯠꯂꯤ ꯑꯗꯨꯗꯤ ꯆꯣ ꯏꯁꯤꯡ ꯈꯔ ꯀꯜꯂꯣ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯁꯥꯏ ꯆꯠꯂꯣ ꯏꯁꯤꯡ ꯀꯜꯂꯣꯕ ꯁꯠ ꯍꯧꯒꯠꯂꯣꯍꯦ ꯂꯩꯁꯥꯕꯤꯅꯕꯨ ꯅꯇꯨꯅꯗꯨ ꯌꯥꯝ ꯂꯨꯝꯃꯤꯗꯨ ꯀꯩꯒꯤꯅꯣ ꯎꯁꯤꯠꯇꯕꯅ ꯂꯣꯏꯔꯤꯍꯦ ꯃꯀꯣꯛꯁꯤꯗ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯊꯣꯝꯗꯟꯕꯨ ꯄꯥꯛꯄꯤꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯈꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯅꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯊꯝꯂꯒ ꯃꯥꯁꯨ ꯐꯝꯊꯔꯛꯏ ꯁꯤꯡꯖꯨꯗꯨ ꯅꯥꯎꯕꯤꯅ ꯁꯤꯁꯥ ꯁꯤꯁꯥ ꯀꯥꯝꯂꯒ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯏꯁꯤꯡꯗꯨꯁꯨ ꯊꯥꯡꯒꯠꯂꯒ ꯂꯣꯏꯅ ꯊꯛꯇꯣꯛꯏ ꯑꯁ ꯈꯨꯍꯥꯎꯁꯦ ꯄꯦꯜꯂꯦ ꯃꯣꯔꯣꯛꯀ ꯁꯥꯇꯛ ꯇꯧꯔꯒ ꯌꯥꯝ ꯍꯥꯎꯋꯦ ꯃꯤꯠꯅꯥꯒ ꯂꯣꯏ ꯁꯤꯡꯈ꯭ꯔꯦ ꯏꯆꯦ ꯅꯥꯎꯕꯤ ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯃꯨꯛ ꯍꯟꯗꯣꯏꯔꯣ ꯍꯟꯗꯣꯏꯅꯤ ꯅꯇꯩꯗꯣ ꯂꯥꯡꯐꯩ ꯆꯠꯈꯤꯌꯦ ꯃꯥ ꯍꯜꯂꯛꯀꯥꯟꯗ ꯆꯠꯇꯣꯏꯅꯤ ꯕꯦꯝꯃ ꯁꯤꯗꯒ ꯀꯨꯏꯅ ꯂꯩꯕ ꯌꯥꯄꯣꯟꯇꯦ ꯃꯤꯅ ꯉꯥꯡꯅꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯏꯋꯥ ꯍꯦꯛ ꯂꯥꯛꯄꯒ ꯍꯟꯈ꯭ꯔꯅꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯀꯥꯟꯗ ꯍꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯦ ꯑꯗꯨꯗꯤ ꯇꯧꯔꯣꯏ ꯊꯥ ꯈꯔ ꯂꯩꯔꯗꯤ ꯂꯥꯛꯄ ꯌꯥꯔꯦ ꯃꯣꯏꯒꯤ ꯊꯕꯛꯇꯣ ꯂꯣꯏꯔꯒ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯛꯇꯣꯏꯅꯤ ꯑꯗꯣ ꯊꯦꯡꯖꯤꯜꯂꯛꯑꯦ ꯀꯣꯟꯒꯁꯦ ꯅꯃꯥꯖꯥ ꯂꯣꯏꯁꯤꯜꯍꯧꯔꯣꯀꯣ ꯏꯆꯥꯅꯨꯄꯤꯗꯣ ꯑꯩ ꯊꯤꯔꯝꯃꯅꯤ ꯆꯠꯂꯦ ꯃꯊꯤꯕꯣꯡ ꯆꯥꯊꯣꯛꯑꯒ ꯆꯠꯈ꯭ꯔꯤꯁꯤ ꯏꯃꯥ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯥꯁꯦꯅ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯆꯥꯕꯁꯨ ꯑꯝꯇ ꯐꯪꯉꯝꯃꯔꯣꯏ ꯑꯩꯅ ꯃꯪꯒꯣꯜꯗ ꯆꯥꯁꯦ ꯍꯥꯏꯕꯗ ꯅꯪꯗꯤ ꯀꯩꯗꯧ ꯌꯥꯔꯛꯏꯅꯣ ꯍꯥ ꯃꯥ ꯂꯥꯛꯀꯅꯤ ꯈꯪꯉꯗꯤ ꯏꯃꯥꯁꯨ ꯁꯤꯗ ꯆꯥꯁꯦꯅ ꯍꯥꯏꯔꯝꯃꯣꯏ ꯀꯩꯅꯣ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯆꯥꯔꯅꯤ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ ꯃꯊꯤꯕꯣꯡꯅ ꯂꯥꯎꯔꯤꯕ ꯃꯁꯛꯇꯨ ꯎꯕꯗ ꯁꯤꯡꯖꯨꯒꯁꯦ ꯆꯥꯅꯤꯡꯕ ꯂꯣꯏ ꯍꯟꯈꯤꯗꯅ ꯆꯥꯖꯗ꯭ꯔꯕ ꯉꯥꯡꯗꯅ ꯂꯩꯔꯅꯣ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯑꯅꯤ ꯆꯥꯔꯤꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯨ ꯑꯩꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒꯅꯦ ꯀꯣꯕꯤ ꯏꯁꯤꯡ ꯆꯥꯏꯔꯨꯈꯤꯒꯦ ꯁꯣꯝꯗ ꯔꯥꯙꯥꯁꯨ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯔꯤ ꯁꯨꯃꯥꯡꯗꯨꯗꯅ ꯅꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯔꯤ ꯗꯥꯔꯤ ꯃꯄꯥꯜꯗꯨꯗ ꯅꯥꯎꯕꯤꯗꯨ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯁꯨꯒꯠꯂꯒ ꯂꯩ ꯑꯁ ꯄꯨꯛ ꯁꯧꯒꯠꯂꯦ ꯑꯌꯣ ꯌꯥꯗ꯭ꯔꯦꯍꯦ ꯁꯤꯗꯤ ꯐꯖꯅ ꯁꯧꯒꯠꯂꯦꯕꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯁꯨꯒꯠꯂꯒ ꯂꯩꯗꯣ ꯅꯁꯛꯇꯨ ꯊꯤ ꯐꯩꯅꯤꯡꯕ ꯌꯥꯝ ꯃꯥꯜꯂꯦ ꯍꯩ ꯁꯥꯟꯅꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯁꯥꯟꯅꯧ ꯌꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯛꯏ ꯃꯥꯜꯂꯦ ꯋꯥꯒ ꯍꯪꯂꯛꯈꯤꯅꯣ ꯑꯝꯇ ꯏꯃꯥ ꯄꯨꯛ ꯌꯥꯝ ꯁꯧꯒꯠꯂꯦ ꯀꯩꯗꯧꯕꯗ ꯁꯧꯒꯠꯂꯤꯅꯣ ꯏꯃꯥ ꯁꯤꯡꯖꯨ ꯆꯥꯔꯨꯕꯩꯅꯤ ꯍꯧꯖꯤꯛꯇ ꯁꯧꯒꯠꯂꯛꯏꯅꯤꯅꯦ ꯃꯣꯏꯒꯤꯗꯣ ꯎꯆꯤ ꯃꯣꯔꯣꯛ ꯃꯥꯜꯂꯦ ꯑꯣ ꯏꯃꯥ ꯅꯪ ꯅꯊꯟꯗ ꯁꯤꯡꯖꯨ ꯆꯥꯕꯅꯦꯕ ꯑꯩꯒꯤ ꯁꯔꯨꯛ ꯈꯥꯛꯇꯕ ꯐꯩ ꯃꯤꯉꯣꯟꯗꯒꯤ ꯆꯥꯔꯨꯕꯅꯦꯍꯦ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯃꯤ ꯆꯥꯔꯤꯕ ꯍꯦꯛ ꯌꯥꯎꯔꯗꯅ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯂꯦꯝꯅ ꯂꯩꯒꯤꯗꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯆꯥꯔꯗꯤ ꯅꯪꯁꯨ ꯆꯥꯔꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯑꯁꯣꯝ ꯄꯥꯛꯄꯤ ꯍꯣꯏꯗ ꯆꯥꯔꯨꯕꯅꯤ ꯑꯩꯁꯨ ꯆꯥꯅꯤꯡꯉꯦꯗꯣ ꯑꯩꯁꯨ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯃꯤ ꯃꯌꯨꯝꯗ ꯆꯥꯔꯒ ꯅꯪꯁꯨ ꯀꯧꯔꯛꯀꯗ꯭ꯔꯣ ꯑꯩꯈꯣꯏ ꯆꯥꯔꯝꯗꯥꯏꯗ ꯅꯪꯒ ꯅꯤꯡꯁꯤꯡꯕꯒ ꯁꯪꯗꯦ ꯀꯥꯟꯗꯦ ꯉꯥꯛꯇ ꯍꯤꯞꯄꯨꯒꯦ ꯕꯦꯝꯃ ꯅꯪꯁꯨ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯆꯪꯂꯧꯀꯣ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯍꯧꯒꯠꯅꯅꯕ ꯏꯪꯉꯤꯀꯣ ꯅꯥꯅꯤ ꯀꯨꯏꯅ ꯁꯥꯟꯅꯒꯅꯨ ꯏꯃꯥ ꯆꯪꯉꯤꯍꯦ ꯔꯥꯙꯥꯅ ꯃꯁꯛꯁꯦ ꯌꯦꯡꯅꯤꯡꯗꯦ ꯑꯣꯏꯕ ꯊꯤꯕꯣꯡꯅ ꯎꯔꯤꯈꯩ ꯆꯥꯁꯤꯜꯂꯤ ꯊꯕꯛ ꯇꯧꯔꯝꯗꯥꯏꯗꯅ ꯃꯇꯝ ꯌꯧꯔꯛꯑꯒꯅꯅꯦ ꯑꯗꯨ ꯅꯥꯏꯒ ꯑꯗꯥ ꯅꯥꯏꯒꯅ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ ꯏꯅꯦ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯔꯤꯔꯣ ꯑꯩꯁꯨ ꯆꯥꯏꯕ ꯌꯥꯎꯕꯤꯒꯦ ꯌꯥꯔꯅꯤꯗ ꯌꯥꯎꯗ꯭ꯔꯁꯨ ꯅꯈꯣꯏ ꯅꯃꯥꯅ ꯇꯨꯝꯕꯗꯣ ꯌꯥꯎꯔꯨꯔꯣ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯍꯧꯒꯠꯂꯛꯑꯣ ꯅꯣꯏꯅ ꯆꯥꯕ ꯌꯥꯅꯕ ꯑꯍꯥꯎꯕ ꯊꯣꯡꯕꯤꯔꯝꯒꯦ ꯍꯣꯏ ꯏꯅꯦ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯥꯎꯕꯤ ꯃꯥꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯁꯤꯜꯂꯛꯄꯅ ꯔꯥꯙꯥꯁꯨ ꯃꯄꯨꯔꯣꯏꯕꯒ ꯋꯥꯔꯤ ꯁꯥꯐꯝ ꯈꯪꯂꯝꯗꯦ ꯍꯦꯝꯕꯅ ꯁꯦꯜ ꯄꯨꯁꯤꯜꯂꯛꯄꯁꯨ ꯅꯥꯎꯕꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯧꯅꯕ ꯍꯣꯠꯅꯩ ꯔꯥꯙꯥꯗ ꯄꯤꯁꯤꯜꯂꯕꯁꯨ ꯂꯨꯝꯂꯒ ꯌꯦꯡꯗꯨꯅ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯁꯦꯜ ꯍꯦꯛꯇ ꯅꯤꯔꯝꯃꯤ
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯙꯥꯒ ꯅꯥꯎꯕꯤꯒꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯏꯟꯅꯔꯛꯂꯤ ꯂꯝꯕꯤ ꯆꯠꯄ ꯑꯍꯜꯁꯤꯡꯅ ꯑꯉꯥꯡꯗꯨꯗ ꯂꯛꯅꯕꯗ ꯃꯆꯤꯟ ꯈꯨꯝꯕꯁꯨ ꯂꯦꯞꯇꯦ ꯔꯥꯙꯥꯅ ꯅꯥꯎꯕꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯃꯆꯤꯟ ꯌꯥꯝ ꯀꯟꯗꯧꯔꯤ ꯍꯌꯦꯡ ꯂꯩꯁꯥꯕꯤ ꯐꯔꯀꯥꯟꯗ ꯃꯤ ꯇꯤꯟꯅꯕ ꯌꯥꯔꯣꯏꯕꯣ ꯑꯁꯤꯅ ꯐꯠꯇ꯭ꯔꯣ ꯏꯅꯝꯃ ꯈꯠꯅꯕ ꯍꯧꯔꯁꯨ ꯃꯥꯅ ꯆꯣꯡꯁꯤꯜꯂꯒ ꯈꯠꯅꯅꯕ ꯑꯩꯁꯨꯅꯦ ꯅꯍꯥꯟꯋꯥꯏ ꯏꯃꯥꯒ ꯈꯠꯅꯕꯗ ꯑꯩꯅ ꯑꯗꯨꯝ ꯉꯝꯃꯤ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯈꯠꯅꯗꯕ ꯂꯩꯇꯦ ꯑꯩꯅ ꯂꯣꯏ ꯉꯝꯃꯤ ꯍꯧꯖꯤꯛꯇꯕꯨ ꯇꯜꯂꯦꯅ ꯈꯠꯅꯗꯕꯩ ꯋꯥꯅꯤ ꯑꯗꯨꯅ ꯏꯅꯝꯃꯁꯨ ꯈꯠꯅꯕ ꯍꯧꯔꯛꯀꯅꯨ ꯏꯁ ꯑꯩꯅ ꯅꯠꯇꯦꯅꯦ ꯍꯧꯔꯤꯁꯦ ꯅꯪꯅꯅꯤꯅꯦ ꯑꯩꯁꯨ ꯊꯥꯏꯅ ꯃꯤ ꯐꯨꯔꯛꯄꯗꯅꯦ ꯃꯤ ꯐꯨꯅꯔꯛꯄꯗ ꯃꯃꯤꯡ ꯌꯥꯝ ꯆꯠꯈ꯭ꯔꯕ ꯖꯥꯠ ꯂꯩꯀꯥꯏꯗꯨꯗ ꯑꯩꯅ ꯐꯨꯔꯛꯇꯕ ꯃꯤ ꯂꯩꯇꯦ ꯅꯈꯣꯏ ꯇꯥꯆꯧꯁꯤ ꯐꯥꯎ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗꯗꯤ ꯑꯩꯅ ꯐꯨꯊꯔꯤꯕꯅꯤ ꯑꯩꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯣ ꯐꯥꯎ ꯒ꯭ꯔꯤ ꯒ꯭ꯔꯤ ꯑꯗꯨꯝ ꯇꯛꯄꯗꯒꯤ ꯑꯩꯁꯨ ꯌꯥꯈ꯭ꯔꯤꯅꯤ ꯑꯣ ꯑꯗꯨꯅꯅꯤꯗꯅ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯏꯅꯝꯃꯅ ꯃꯤꯠꯅ ꯌꯦꯡꯕꯗ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯍꯩꯃ ꯅꯥꯎꯕꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦꯅ ꯃꯁꯛꯁꯤ ꯄꯨꯔꯥ ꯅꯥꯎꯕꯤꯅꯤꯀꯣ ꯃꯄꯥꯗꯨꯗꯤ ꯈꯔ ꯐꯖꯈꯤꯒꯨꯝ ꯇꯧꯗꯥꯏꯅꯦ ꯃꯆꯥꯅꯨꯄꯤꯁꯤ ꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯍꯩ ꯅꯥꯎꯕꯤꯒꯤ ꯃꯆꯥ ꯁꯛꯊꯤꯕꯤ ꯅꯣꯏ ꯅꯄꯥꯔꯣ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯥꯟꯕꯤ ꯅꯁꯛꯇꯤ ꯌꯦꯡꯀꯅꯣ ꯀꯤꯖꯩ ꯀꯤꯖꯩ ꯈꯪꯉꯕꯣ ꯁꯛꯁꯤꯒ ꯅꯥꯎꯕꯤꯗꯤ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯗꯈꯩ ꯅꯣꯛꯇꯅꯒ ꯂꯩꯔꯤ ꯄꯣꯠꯅꯤ ꯔꯥꯙꯥꯅ ꯍꯦ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯍꯥꯏꯅꯒꯦ ꯕꯨꯕꯣꯛꯇ ꯂꯥꯜꯂꯦ ꯍꯥꯏꯔꯝꯃꯣꯏ ꯃꯤ ꯍꯩꯃ ꯍꯥꯏꯗꯦꯅꯦ ꯑꯅꯝ ꯀꯌꯥꯗ ꯀꯜꯂꯤꯕ ꯑꯉꯥꯡꯗꯨ ꯌꯦꯡꯉꯨꯅꯤ ꯍꯩꯅꯧꯕꯤ ꯅꯆꯥꯅꯨꯄꯤꯁꯦ ꯃꯁꯛꯅ ꯃꯁꯛ ꯊꯤꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯁꯦꯝꯗꯣꯛꯍꯜꯂꯨꯀꯣ ꯍꯌꯦꯡꯋꯥꯏ ꯃꯋꯥ ꯐꯪꯉꯣꯏ ꯍꯩ ꯅꯃꯥꯅ ꯆꯥꯛ ꯈꯤꯇꯣꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯆꯞ ꯃꯥꯟꯅꯩ ꯑꯦ ꯀꯩꯅꯣ ꯏꯟꯗꯣꯅ ꯍꯥꯏꯗꯨꯕꯣ ꯑꯉꯥꯡꯁꯤꯗ ꯅꯊꯧ ꯂꯩꯇꯅ ꯂꯛꯅꯕꯤꯔꯒ ꯑꯃꯨꯛ ꯁꯥꯎꯕꯤꯔꯤꯁꯤ ꯀꯩ ꯆꯥꯗꯔꯤꯒꯦ ꯏꯆꯥꯅ ꯅꯨꯄꯥ ꯐꯪꯕ ꯐꯪꯗꯕ ꯃꯗꯨ ꯑꯃꯨꯛ ꯍꯥꯏꯔꯛꯄꯒꯤ ꯃꯊꯧ ꯇꯥꯗꯤꯌꯦ ꯂꯝꯕꯤ ꯆꯠꯂꯤꯗꯣ ꯆꯨꯝꯅ ꯆꯠꯀꯦ ꯍꯥꯏꯗ꯭ꯔꯒ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯂꯛꯅꯔꯛꯑꯦ ꯑꯗꯨꯁꯨ ꯆꯨꯝꯅ ꯂꯛꯅꯗꯦ ꯑꯉꯥꯡꯁꯤꯅ ꯁꯥꯎꯅꯕ ꯋꯥ ꯍꯥꯏꯔꯒ ꯃꯆꯩ ꯈꯨꯝꯃꯁꯨ ꯁꯥꯎꯅꯤꯡꯉꯤ ꯃꯥꯜ ꯕꯦꯝꯃ ꯃꯣꯏ ꯕꯨꯕꯣꯛꯁꯤꯗꯅꯦ ꯊꯨꯟ ꯐꯥꯎꯆꯤꯜꯂꯝꯃꯨ ꯍꯣ ꯑꯗꯨꯅꯤꯗꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯏꯅꯝꯃ ꯂꯥꯛꯑꯣ ꯔꯥꯙꯥꯗꯨ ꯃꯥꯅ ꯑꯣꯏꯅ ꯏꯀꯥꯏꯔꯗꯨꯅ ꯋꯥꯝꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯅꯔꯒ ꯇꯨꯡꯗ ꯂꯥꯛꯏ ꯏꯁꯤꯡꯗ ꯁꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯊꯨꯅ ꯂꯥꯛꯏ ꯅꯥꯎꯕꯤꯗꯤ ꯏꯁꯤꯡ ꯌꯥꯎꯕ ꯁꯅꯥꯕꯨꯟꯗꯨ ꯃꯥꯡꯒꯣꯜꯗ ꯊꯝꯂꯒ ꯋꯥꯌꯦꯅ ꯐꯝꯊꯈ꯭ꯔꯦ ꯑꯁ ꯋꯥꯔꯦ ꯀꯝꯄꯣꯟꯇꯦꯗ ꯄꯨꯈ꯭ꯔꯤ ꯇꯥꯟꯅ ꯆꯠꯂꯒ ꯏꯁꯤꯡ ꯁꯣꯛꯄꯒ ꯍꯛꯆꯥꯡꯒꯁꯦ ꯌꯥꯁꯜꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯏꯅꯝꯃꯅ ꯆꯪꯕꯗ ꯁꯅꯥꯕꯨꯟꯁꯤꯁꯨ ꯑꯝꯇ ꯄꯨꯁꯤꯟꯕꯤꯈꯣꯕ ꯅꯥꯎꯕꯤ ꯋꯥꯔꯁꯨ ꯋꯥꯅ ꯆꯥꯛꯈꯨꯝ ꯐꯥꯎꯗꯤ ꯊꯥꯡꯖꯤꯜꯂꯣ ꯑꯩꯁꯨ ꯁꯅꯥꯕꯨꯟ ꯌꯦꯞꯄꯤꯌꯦ ꯀꯃꯥꯏꯅ ꯄꯨꯁꯤꯜꯂꯣ ꯍꯥꯏꯕꯅꯣ ꯑꯗꯨ ꯊꯝꯃꯨꯔꯒ ꯑꯃꯨꯛ ꯂꯧꯕ ꯊꯣꯛꯂꯛꯎ ꯀꯩꯅꯣ ꯑꯗꯨꯐꯥꯎ ꯇꯧꯅꯤꯡꯗ꯭ꯔꯗꯤ ꯂꯣꯏꯔꯦꯍꯦ ꯏꯅꯝꯃꯁꯨ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯅꯥꯇꯟ ꯌꯥꯝ ꯇꯜꯂꯗꯤ ꯌꯥꯔꯔꯣꯏꯗ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯔꯒ ꯇꯜꯂꯗꯤ ꯌꯥꯔꯣꯏꯕ ꯍꯥꯏꯌꯣ ꯅꯣꯛꯇꯨ ꯅꯣꯛꯁꯤꯜꯂꯛꯀꯅꯤ ꯚꯦꯝꯃ ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯩꯌꯦꯗꯣ ꯇꯧꯔꯦꯅꯦ ꯅꯪꯅ ꯂꯩꯔꯤꯁꯦ ꯅꯋꯥꯒꯤ ꯃꯌꯨꯝꯗ ꯅꯠꯇꯤꯌꯦ ꯅꯄꯥꯝꯗꯅꯦ ꯅꯄꯥꯝꯗ ꯑꯗꯨꯁꯨ ꯅꯌꯨꯝꯗ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯒꯤ ꯁꯣꯝꯗ ꯌꯦꯠꯄ ꯂꯥꯛꯄ ꯅꯪꯅ ꯂꯥꯛꯄꯗꯒꯤ ꯌꯨꯝꯁꯤꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯈ꯭ꯔꯕ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯅꯊꯤꯕꯣꯡꯅꯤꯅ ꯎꯔꯤꯈꯩ ꯆꯥꯅꯤꯡꯉꯤ ꯊꯕꯛꯂꯥ ꯁꯤꯀꯤ ꯑꯃ ꯇꯧꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯁꯨ ꯄꯥꯎꯇꯥꯛ ꯄꯤꯕ ꯁꯥꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯙꯥꯗꯨ ꯆꯪꯈ꯭ꯔꯦ ꯅꯥꯎꯕꯤꯗꯨ ꯁꯥꯎꯅꯤꯡꯕꯅ ꯃꯅꯥꯇꯣꯟꯒꯥꯗꯨ ꯆꯐꯨꯃꯨꯛ ꯆꯥꯎꯊꯣꯔꯛꯏ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯅꯝꯃ ꯍꯧꯖꯤꯛꯀꯤꯗꯣ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯕꯅꯣꯕ ꯏꯅꯝꯃꯗꯤ ꯅꯍꯥꯟꯈꯩ ꯑꯩꯅ ꯌꯨꯝꯁꯤ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯤ ꯁꯥꯠꯅꯤꯅ ꯑꯩꯅ ꯆꯥꯕ ꯊꯛꯄꯒꯁꯦ ꯄꯥꯅꯗ ꯂꯩꯔꯤꯕ ꯑꯣꯏꯔꯦꯀꯣ ꯊꯣꯛꯂꯛꯑꯣ ꯏꯅꯝꯃ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯃꯃꯥꯁꯨ ꯃꯅꯤꯡꯂꯣꯝꯗ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯃꯪꯒꯣꯜꯁꯤꯗ ꯑꯃꯨꯛ ꯈꯥꯛꯊꯔꯒ ꯂꯩꯔꯤꯁꯦ ꯅꯈꯣꯟꯒꯗꯣ ꯇꯥꯅꯤꯡꯗꯦ ꯆꯪꯉꯣ ꯏꯃꯨꯡꯗ ꯅꯠꯇ꯭ꯔꯒ ꯏꯪꯈꯣꯜꯒꯤ ꯂꯩꯕꯥꯛꯁꯦ ꯇꯧꯔꯨ ꯂꯥꯎ ꯏꯃꯥ ꯏꯅꯝꯃꯅ ꯑꯩꯁꯦ ꯌꯨꯝꯁꯤ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯆꯠꯂꯣꯅ ꯇꯥꯟ ꯑꯩꯅ ꯆꯥꯕ ꯊꯛꯄ ꯄꯜꯂꯒ ꯑꯩ ꯌꯨꯝꯁꯤ ꯂꯩꯔꯔꯣꯏ ꯆꯠꯂꯅꯤ ꯉꯁꯤ ꯅꯨꯃꯤꯠ ꯐꯕꯅꯦ ꯆꯠꯀꯦꯗꯤ ꯉꯜꯂꯤ ꯁꯥꯔꯤꯉꯩꯁꯤꯗꯅꯦ ꯆꯠꯂꯣ ꯀꯩꯅꯣ ꯏꯃꯥꯁꯨ ꯆꯠꯍꯟꯅꯤꯡꯉꯤꯔോ ꯅꯠꯇꯦ ꯆꯠꯂꯣ ꯍꯥꯏꯔꯕ ꯆꯠꯂꯒꯦ ꯍꯥꯏꯕꯗꯨꯗ ꯅꯨꯃꯤꯠ ꯐꯕꯅꯦꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅೋ ꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯍꯨꯏ ꯈꯣꯡꯕꯗꯧꯅ ꯈꯣꯡꯒꯠꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯃꯁꯦꯟ ꯂꯣꯏꯅ ꯃꯥꯟꯅꯔꯕ ꯅꯠꯇ꯭ꯔꯣ ꯆꯠꯈꯤꯅꯤꯅ ꯑꯩ ꯆꯠꯈꯤꯅꯦꯕ ꯕꯦꯝꯃ ꯂꯥꯛꯑꯣ ꯉꯁꯤꯗꯒꯤ ꯏꯃꯥ ꯏꯆꯥ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤ ꯅꯣꯏ ꯕꯣꯕꯣꯛ ꯍꯣꯏ ꯅꯅꯦ ꯍꯣꯏꯅꯅꯦ ꯌꯨꯝꯁꯤ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯆꯠꯂꯁꯤ ꯔꯥꯙꯥꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯍꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯠꯂꯣꯅ ꯇꯥꯟꯕ ꯅꯠꯇꯦꯅꯦ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯂꯩꯁꯦꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯁꯤꯗ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯩ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯌꯥꯔꯦ ꯏꯅꯝꯃꯁꯨ ꯈꯪꯉꯕ ꯃꯤꯅꯦ ꯃꯄꯥꯟꯗꯅ ꯌꯥꯝ ꯐꯕ ꯁꯥꯔꯒ ꯅꯨꯡꯗꯅ ꯐꯠꯇꯕꯗꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯗ ꯆꯤꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯇꯧꯖꯗꯦ ꯑꯗꯨꯝꯕ ꯌꯥꯗꯦ ꯅꯨꯡꯗ ꯆꯤꯛꯄ ꯆꯤꯛꯇꯕ ꯃꯗꯨꯒꯨꯝꯕ ꯀꯣꯊꯣꯔꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯪꯅꯒ ꯑꯩꯉꯣꯟꯗ ꯍꯥꯏꯖ ꯁꯥꯔꯤꯗꯣ ꯅꯪꯗꯤ ꯀꯌꯥꯝ ꯐꯔꯒꯦ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯂꯧꯈꯠꯐꯝ ꯑꯃꯠꯇ ꯌꯥꯎꯗꯦꯀꯣ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯒꯦꯅ ꯈꯜꯂꯤꯌꯦ
ꯏꯅꯝꯃ ꯁꯣꯐꯕ ꯅꯠꯇꯦ ꯇꯥꯆꯧꯅ ꯁꯦꯜ ꯄꯤꯁꯤꯜꯂꯛꯄꯗꯣ ꯑꯩꯅ ꯅꯣꯡꯉꯥꯜꯂꯒ ꯈꯔ ꯄꯤꯌꯣꯅ ꯍꯥꯏꯕꯗ ꯂꯩꯇꯦꯅ ꯍꯦꯛꯇ ꯈꯨꯝꯕ ꯉꯝꯕ ꯑꯩꯅ ꯆꯥꯊꯣꯛ ꯊꯛꯇꯣꯛꯂꯨꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯉꯥꯡꯁꯤꯒ ꯑꯆꯥꯄꯣꯠ ꯂꯩꯒꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯐꯥꯎ ꯄꯤꯅꯤꯡꯗꯕ ꯏꯅꯝꯃꯅ ꯀꯌꯥꯝ ꯐꯗꯣꯏꯅꯣ ꯏꯃꯥ ꯄꯥꯕꯒ ꯅꯈꯣꯏꯅꯤ ꯌꯥꯝ ꯋꯥꯅꯤ ꯅꯣꯏ ꯑꯅꯤꯅ ꯍꯌꯦꯡꯋꯥꯏ ꯑꯍꯜ ꯑꯣꯏꯔꯒ ꯁꯣꯜꯂꯀꯥꯟꯗ ꯏꯅꯝꯃꯅ ꯑꯣꯠꯇꯧ ꯃꯌꯥꯝꯗꯣ ꯃꯤꯠꯇ ꯎꯔꯦ ꯅꯈꯣꯏꯒꯤ ꯈꯟꯕꯗ ꯑꯩ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯁ꯭ꯋꯥꯏꯗꯅꯦ ꯀꯞꯁꯟ ꯂꯥꯎꯁꯟꯅꯔꯅꯨ ꯏꯃꯥꯅ ꯈꯣꯡꯁꯤ ꯌꯩꯁꯤꯜꯂꯦ ꯏꯃꯧꯁꯦ ꯑꯗꯨꯛ ꯍꯛꯅ ꯐꯠꯇꯕꯁꯨ ꯅꯠꯇꯦ ꯏꯃꯥ ꯈꯪꯉꯤ ꯅꯪꯅ ꯁꯦꯜ ꯍꯪꯕꯗ ꯄꯤꯔꯛꯇ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯅꯪ ꯅꯌꯨꯝ ꯆꯠꯅꯦꯗꯥꯏ ꯀꯂꯤ ꯁꯥꯔꯤꯉꯩꯁꯤꯗꯅꯦ ꯅꯆꯥꯅꯨꯄꯤ ꯍꯨꯏ ꯑꯉꯥꯎꯕꯤ ꯃꯥꯟꯕꯤꯁꯤ ꯄꯨꯔꯒꯅꯦ ꯆꯠꯂꯣꯁꯣ ꯏꯪꯅ ꯉꯥꯛꯇ ꯂꯩꯍꯧꯒꯦ ꯏꯃꯥꯒ ꯏꯅꯝꯃꯒ ꯃꯥꯟꯅꯔꯒ ꯑꯩꯁꯦ ꯇꯥꯜꯂꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯆꯠꯈꯤꯅꯤ ꯇꯥꯆꯧꯒ ꯄꯥꯕꯒ ꯂꯥꯛꯈꯤꯁꯅꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯌꯥꯝꯕ ꯂꯧꯔꯒꯅꯦ ꯑꯩ ꯆꯠꯀꯅꯤ ꯄꯥꯕꯅ ꯑꯩꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ ꯇꯔꯥꯏ ꯆꯠꯂꯣꯅ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏꯕ ꯑꯗꯨꯒ ꯇꯥꯆꯧꯁꯨ ꯃꯆꯜ ꯂꯩꯕ ꯌꯥꯝ ꯅꯤꯡꯖꯕꯅꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯆꯠꯈꯤꯒꯦ ꯍꯥꯏꯕꯗ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏꯌꯦ ꯕꯦꯝꯃ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯃꯥꯃ ꯂꯥꯛꯑꯀꯥꯟꯗꯅꯦ ꯑꯆꯥꯄꯣꯠ ꯂꯩꯍꯟꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯕꯨꯕꯣꯛꯅ ꯑꯩꯉꯣꯟꯗ ꯍꯨꯏ ꯑꯉꯥꯎꯕꯤ ꯃꯥꯜꯂꯦꯅ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯏꯃꯥ ꯕꯨꯕꯣꯛꯁꯦ ꯃꯁꯝ ꯐꯣꯏꯗꯠꯂꯨ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯅꯪ ꯀꯤꯔꯒ ꯑꯩ ꯐꯣꯏꯒꯤ ꯏꯃꯥ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯔꯥꯙꯥꯁꯨ ꯃꯅꯦꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯍꯩꯍꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯨꯄꯅ ꯈꯥ ꯃꯥꯟꯕꯤꯁꯦ ꯃꯁꯤ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯏꯃꯨꯡꯁꯦ ꯂꯥꯟꯅꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯏꯃꯧꯁꯤꯁꯨ ꯍꯥꯟꯅꯗꯤ ꯐꯅ ꯏꯪ ꯇꯞꯂꯝꯒꯨꯝ ꯇꯧꯕꯅꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯩꯒꯤ ꯆꯤꯡ ꯄꯣꯛꯈꯥꯏꯕꯗꯧꯅ ꯈꯔ ꯄꯣꯛꯈꯥꯏꯕ ꯍꯧꯔꯛꯏ ꯅꯨꯡꯉꯥꯏꯗꯧꯔꯤ ꯏꯃꯨꯡꯁꯦ ꯏꯆꯥ ꯅꯤꯉꯣꯜ ꯀꯗ ꯂꯥꯏ ꯆꯨꯕꯤ ꯄꯣꯛꯂꯨꯗꯅ ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯔꯣꯏꯗꯧꯔꯦ ꯅꯨꯄꯥ ꯃꯌꯨꯝ ꯂꯣꯡꯒꯤꯅꯁꯨ ꯐꯖꯅ ꯍꯥꯏꯅꯔꯝꯃꯣꯏꯕꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯦꯝꯕ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯏ ꯍꯦꯝꯕꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯅꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯆꯦꯟꯊꯣꯔꯛꯏ ꯃꯥꯃꯥ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯣ ꯆꯠꯂꯣꯍꯦ ꯁ꯭ꯋꯥꯏꯗ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯀꯥꯏꯗ ꯑꯆꯥꯄꯣꯠꯅꯣ ꯍꯟꯗꯣꯛꯁꯤ ꯅꯥꯎꯕꯤꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯂꯒ ꯐꯤꯖꯥꯎ ꯑꯃ ꯏꯜꯂꯒ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯇꯥꯆꯧ ꯑꯉꯥꯡꯁꯤꯅ ꯍꯔꯥꯎꯅ ꯍꯪꯖꯔꯤꯁꯦ ꯐꯖꯅ ꯈꯨꯝꯕꯤꯕ ꯌꯥꯗ꯭ꯔꯣ ꯅꯥꯎꯕꯤ ꯑꯩꯁꯤ ꯋꯥꯅ ꯍꯜꯂꯛꯏ ꯅꯪꯅ ꯑꯉꯥꯡꯁꯤꯒ ꯑꯆꯥꯄꯣꯠꯇ ꯍꯥꯏꯔꯒ ꯂꯩ ꯅꯣꯡꯃꯇ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯈꯣꯡ ꯈꯨꯠ ꯍꯥꯝꯅꯕ ꯏꯁꯤꯡ ꯑꯁꯥꯐꯥꯎ ꯂꯨꯝꯃꯝꯗꯦ ꯑꯗꯨꯒ ꯁꯦꯜ ꯄꯤꯌꯨꯒꯁꯨ ꯍꯥꯏꯔꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤ ꯈꯪꯗꯦ ꯐꯝꯖꯥ ꯆꯥꯔꯒꯗꯕꯅꯤ ꯆꯥꯔꯤꯉꯩꯗ ꯕꯣꯔꯥ ꯆꯥꯏ ꯅꯪꯒꯤ ꯃꯤꯡꯁꯦ ꯅꯥꯎꯕꯤ ꯀꯧꯔꯔꯣꯏ ꯕꯣꯔꯥ ꯑꯣꯏꯅ ꯀꯧꯔꯅꯤ ꯅꯣꯏꯅ ꯑꯩꯁꯦ ꯌꯨꯝꯗ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯅꯁꯨ ꯏꯃꯥꯒ ꯏꯅꯝꯃꯒ ꯃꯥꯟꯅꯔꯒ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯆꯠꯈꯤꯅꯕ ꯇꯥꯟꯕꯗ ꯉꯥꯏꯔꯤ ꯑꯩꯅꯗꯤ ꯇꯥꯆꯧꯒ ꯄꯥꯕꯒ ꯂꯩꯔꯤꯅ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯒ ꯅꯈꯣꯏ ꯃꯁꯦꯟ ꯆꯞ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯂꯩꯖꯅꯤꯡꯗꯤꯌꯦ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯌꯨꯝꯗ ꯍꯜꯂꯀꯥꯟꯗ ꯑꯗꯨꯝ ꯆꯠꯈꯤꯅꯤꯌꯦ ꯑꯩꯁꯨ ꯍꯥꯏ ꯀꯔꯤꯅꯣ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯂꯥꯎꯅꯗꯅ ꯂꯩꯔꯤꯗꯨꯅ ꯏꯕꯨꯡꯉꯣ ꯊꯕꯛ ꯍꯜꯂꯗꯤ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯎꯔꯣ ꯆꯠꯂꯣ ꯏꯃꯧꯅ ꯅꯄꯥꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯍꯧꯔꯕꯅꯤ ꯁꯥꯔꯝꯃꯅꯤ ꯆꯪꯉꯨ ꯍꯣꯏꯃ ꯍꯦꯝꯕꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯈ꯭ꯋꯥꯡꯒꯗꯣ ꯃꯦꯠꯂꯒ ꯅꯪꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯥꯟꯅꯔꯒ ꯌꯨꯝꯁꯤꯗꯒꯤ ꯆꯠꯅꯕ ꯍꯥꯏꯔꯦꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯆꯨꯝꯗ꯭ꯔꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯩꯍꯟꯅꯤꯡꯕ꯭ꯔꯣ ꯂꯩꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏꯅ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯃꯔꯝꯗꯤ ꯅꯪ ꯅꯣꯡꯃꯇ ꯍꯪꯈ꯭ꯔꯕ꯭ꯔꯣ ꯌꯦꯡꯉꯣ ꯏꯕꯦꯝꯃ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯪꯐꯩ ꯆꯠꯈꯤꯕ ꯃꯇꯝꯗ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯤꯕ ꯅꯪꯅ ꯌꯨꯝꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯂꯥꯛꯄꯁꯦ ꯑꯐꯕ ꯅꯠꯇꯦꯅꯦ ꯑꯍꯜ ꯑꯣꯏꯔꯕ ꯅꯅꯦꯝ ꯅꯀꯨꯗꯣ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯔꯝꯒꯅꯤ ꯅꯪꯅ ꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯅ ꯇꯥꯛꯄꯗꯤ ꯑꯥꯗꯁꯨ ꯅꯪꯁꯦ ꯀꯌꯥ ꯐꯕ ꯃꯧꯗꯤ ꯑꯣꯏꯔꯝꯃꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯏꯔꯥꯜ ꯂꯩꯇꯕ ꯅꯃꯥ ꯑꯩꯁꯦ ꯄꯜꯂꯒ ꯉꯥꯡꯅꯔꯝꯗꯧꯔꯤꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯀꯩꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯕ ꯍꯥꯏꯗꯅ ꯍꯥꯏꯅꯔꯝꯗꯧꯔꯤꯕꯅꯤ ꯍꯥꯏꯁꯨ ꯍꯥꯏꯅꯔꯝꯒꯅꯤ ꯃꯤꯅ ꯍꯥꯏꯅꯔꯦꯅ ꯀꯤꯗꯨꯅ ꯁꯨꯝ ꯂꯩꯔꯗ꯭ꯔꯣ ꯅꯌꯥ ꯅꯨꯄꯥꯗꯣ ꯂꯩꯇ꯭ꯔꯗꯤ ꯑꯩꯁꯤ ꯌꯨꯝꯗ ꯂꯩꯕ ꯇꯜꯂꯤ ꯏꯃꯥ ꯏꯅꯦꯝ ꯏꯀꯨꯗꯨꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯂꯩꯅꯤꯡꯗꯦ ꯌꯥꯝ ꯋꯥꯏꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩ ꯍꯦ ꯌꯨꯝꯗꯨꯗ ꯂꯩꯕꯗ ꯀꯩꯗꯧꯕ ꯌꯦꯡꯁꯤꯟꯗꯧꯔꯤꯒꯦ ꯅꯪꯅꯅꯦ ꯏꯁꯨ ꯇꯥꯗꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯇꯜꯂꯒ ꯅꯅꯦꯝꯕꯣꯛ ꯍꯅꯨꯕꯤꯗꯨꯒ ꯂꯧ ꯇꯥꯟꯅꯔꯒ ꯂꯩꯔꯝꯒꯅꯤꯌꯦ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯛꯄ ꯇꯥꯕꯅꯤ ꯑꯩꯁꯨ ꯉꯥꯏꯔꯦ ꯏꯃꯧꯁꯤꯗ ꯅꯪꯒꯨꯝꯕ ꯑꯣꯏꯔꯕꯗꯤ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕ ꯇꯥꯕꯅꯤ ꯍꯌꯦꯡꯅꯦ ꯅꯆꯥꯁꯤ ꯄꯨꯔꯒ ꯆꯠꯈꯣ ꯅꯋꯥꯗꯨꯅ ꯍꯜꯂꯛꯂꯒ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏꯀꯣ ꯆꯠꯈꯣ ꯋꯥ ꯌꯥꯝ ꯆꯤꯜꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯅꯥꯎꯕꯤꯗꯣ ꯃꯃꯥꯅ ꯉꯥꯡꯂꯝꯕꯗꯨꯗ ꯏꯀꯥꯏꯔꯒ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯏꯀꯥꯏꯔꯤꯅꯦꯅ ꯆꯥꯛ ꯃꯌꯥꯝ ꯆꯥꯕꯗ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯇꯨꯝꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯔꯙꯥꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯗ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯈꯥꯛꯇ꯭ꯔꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯄꯣꯊꯥꯅꯕꯒꯤ ꯃꯇꯝꯅꯤ ꯅꯥꯎꯕꯤꯗꯣ ꯇꯨꯝꯕꯗ ꯆꯥꯛ ꯂꯥꯝꯕꯗꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯅꯥꯀꯟꯗ ꯑꯣꯜꯂꯒ ꯂꯩ ꯃꯆꯥꯅꯨꯄꯤꯁꯨ ꯅꯥꯀꯟꯗꯨꯗ ꯍꯤꯞꯄꯤ ꯃꯃꯥꯅ ꯂꯦꯡꯕꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯂꯦꯡꯉꯤꯗꯤ
ไอ้ตุ้มบะไก่เพ่มานั่งซุ่มมาตั้งนิสาดนะว่าอย่างงางงี้นั่งดิ่งกันใส่นาบกนักเก่ากันนาที่วงซากตัวจากขี้บันนี่นะไปชุ่มเต้ารำมวยไอ้ดิซาดบันนี่นะจากลามิอดุนันตุ้มไม่ยาดจากเลยไปเยังกูจ่วยมาไอ้งโดนเช่นละกันช่วยมันนำดอกปุ่มนำมีน้ำทีไอ้ตุ้มไม่ยาดน้ำทีเด็กตัวนั่งงอยนั่นเนี่ยเลยโทก็น่าสักไปยังดีที่ใครการดิจากข้าวกันอันจะซารุกิให้ยุ่งอ่ะตายุ่งใจครักเลยเห็นหนึ่งแต่ไม่ยุ่งสิเลยรวยปะให้เลยรวยนาบีตัวไอ้หิ้งนงยัยดูดาวกันละกะจากคุ้มเดือดสังเลยสมุกตะก็ซากะอันตะอุดตินสิเดสุดทางกันติจากพูดข้าอิจฉาอันตะยังเกให้มาจะดูเอากักตาสิที่ก็ไม่ซาด้วยปะใครโน้ไอ้ที่สักสรุปคักตรงไว้เสียยาตะพัดจนยังวะจากข้าอันเดียให้ปะอุปายเลยเนี่ยจะดูมาหุ่มเสียชาบตาบันเนี่ยจากพูดยาวริบะจะดูมาหุ่มดูเราขัดละกันใส่อีสิ่งกุใจมากันละกะลอยนัดทักละกะแต่สังดูตุ้มทักรีไอ้หิ้งสิมาเขาครีรัดหาดูงานน่ะเขากัดตุนะยมุงกิทับกสิ่งดูลุยสิลิมาปาสุเขาก็ลักตุนะไอ้หิ้งมันนุ่งสิจ่าบทอกรีเฮมบสุเขาก็ลักละกะสังกอยดำไม่เขาก็ลักติกลีรัดหาสุทับกลอยละกะไม่ใหญ่ไปสังเลยลุยนัสนุปีสิตาสังวิมานบิเสียตุ้มบกเขาก็ลักติเนี่ยมาที่วงดาวครมานะกระรังสารเฮลิดอไอ้หิ้งเดลามเดซัดนังสูคราขามบยาจอจากทงจึงไงแต่นี่จากลามเดนะมาสันพี่นายไปสังไงดออดุนัยสุไม่สรุปฮับตะบันลามเดรก็สุ่มขักแล้วก็ทำมาดีมาตุ้มเดสุให้นำย่อยด้วยนี่ไอ้คุยมาสิสุแก็บงางจุบขังนี่เลยเห็นนึงเดไม่ว่าสุนัติก็ไอ้เด็กทับกันละปุ๊ดก็ลางกันนะพอท้าบังขังดีวันงางนี่นะครั้งมุเสียที่ไปมาสักนี่นะนุ่งอากายมาเลยนะแต่นักนั่นหนึ่งมันจะพองดิบยามนกนักกันก็ให้เองอีบ้านนักกีฬาแต่ว่าฮันจินสันนี่มีกี่มาสาดยามนกแบบเสียยามฮันจิลีนะให้บันอดุนะนกนั่นสนุกจะเลยไอ้คุยดีอีสานมาสักพักจะด้วยนี่มาให้เรื่องมาสักพักจะไอ้ให้เรื่องนุปอามาแล้วก็พักจะได้สิอาทิตย์ภาษาลูกใครขันละก็งานกี่มาสักตัวเดียวยาวระดับพักจะนี่ตัวไอ้เนี่ยขังพักจะนี่คือดูพักจะรู้ด้วยไอ้เนี่ยนั่งเล่าริสให้ยังไงอีสานมาสักพักจะนั่นบันยามให้บีเรดาอีสากีมาสักพักจะนั่นบักก็ขันบักยามใส่น่าหันไว้เลยบักเลยเด้อคุยตัวคุยตาหน่อยรำบัดไอ้ลุยขังเอาไว้ก่อนนี่นายาบีเด็กแต่เมื่อกี้ไอ้งูตาเป็นนะจ๊อเฮ้ยนั่นเองนักสุดท้ายนี่ว่าดูเขาจะบอกต้องสิ่งเหลือก็เลยแบบนี้เการงก็จะคันเการมติเขาเสด็จไอ้คนเนี่ยกูกระเสียยามไปจันสุ่งเก่าเลยข้างกับบ้ายาริสิจากทงมันไม่ต้องมาป้าบอกให้สวยเลยจากทงดูนาบีดูหากการว่าสลักกระทงเลยเสร็จที่ตัวเราไม่ได้หาดูอามุกพัมทักขีนาบีดูมังกรจะทุกปนุษย์ดูยายแล้วก็พัมเบม่าเขาก็ยุ่มจะจันทร์มาเต้าสิอีไม่สารเลยเห็นหนึ่งแต่ไม่ยุ่มสิเดเนี่ยกุยในใบยาบันนั่นเองเขาก็ลักจีบมาสิงห์มาสิวกระรังดูมีดังมาที่วงดูปีท่านจะซากระบันนี่นะตุ้มเขาก็นิ่งอ่ะมารวยบะให้เบม่าเขาก็เลยดิโก้เขาก็ยุ่มจะจันทร์เสียไปเนี่ยกุยดูไอ้กุยโนบิสิยุ่มจะจันทร์กันเนี่ยให้ครับกระรังดีกิชุมให้ขี้บุตรเด็ดอ่ะสักครั้งอีมาป้าบันนั่นสู้เลยเห็นหนึ่งจะมาสิบุไอ้กุยเนี่ยพัดตาไปนั่นดีมันเนี่ยมาคูดูนะไอ้คุยเสียไอ้คุยยุ่มเสียอุสิโดยให้บันนี่อันนั้นสักครั้งมาสานุปีสิกะอีมุงเสียอีกนั่งไงแต่เลยเตียบกูเล่าหน่อยนะก็ใครได้นุ่งไงนุ่งข้างเดียเปลี่ยนบ้ายุ่มจะสัตว์ละดับบันนี่นั่งมึงอะไรดีป้าบุญยังไงนะให้ได้เนี่ยยุ่มจะสัตว์ละดับบันนี่เขาก็โลมาป้าสู้ทงเขาเด็กกิสังเลยไม่พูดเขาก็รีบมานักตัวเด็กสังลักละกะไม่ตีอีรัฐาสู้มันเนี่ยมาคู่สังลักประตูดานักกันนั่นเลียบตัวนั่นเลยใครเนาะหุยสิบิมานบิสินะมังกรมาสิเลยดิสินะงานสักษาเดบกี้มาที่วงลำมันนี่อดุนันนี่ยาวเงินเลยอีสิเปียมาอิมานั่งสิคุยเล่าก็ร่างจุเล่าอีแล้วสิจุเล่าอีไอ้ตุ้มไม่ยอมดูไงยี่ข้างกับบ้าใครน่าดูเล่าอีตัวทำไมน้ำมีตัวตาถูรสัตว์ยุ่งจะสัตว์ละตัวอีก็สิเด็กดีปูก็กี่มันนักตาเลยรู้ดาวนี่จัลตัวเสลุรอิมากี้ขันดาบ้าความเลยจะบุยมาบุบกตัวดีอิมานั่นเราขัดประเดี๋ยวคุมมาสู้งามดาวนี่อันตัวก็ไอ้เนี่ยสู้ช่วยไปสารก็มาซ้ำตัวอันต้องพูดได้ลิขังกับบ้าอันตัวสิแกปกติเอ็งวันเดสุพุยอันตัวก็ที่เนี่ยสู้งานอินี่สู้ลุยนตัวบีดีอาซาบุสุเลยบีดีอิมายุ่งเดเซลเสียไอ้สู้สิเดเลยยิงดีมาสิงังเสียอิมาเฮ้ยอินั่งมวยกิมบังสิเดไอ้ตัวเรสิกาฮิโนมาสิบะไอ้ทารัมตัดตัวมิเลยโยจัลโลทำไมน้ำมีตัวตาโทโรจัลลาดาวมามาสานีดูคุยรางล่างละกะมายุ่งจันนับลุยสิลีพี่เสียตัวนั้นสันนับทกเลยมาเฮ้ยเลยรีบดูดามันมีตัวนั้นพลับสุยังเลยใครดูไว้สิบะก็นับข้ามารวยตัวตัวสิบะอสมเดสู
ꯍꯜꯂꯛꯑꯣꯏꯅ ꯋꯥꯒ ꯆꯥꯎꯅ ꯉꯥꯡꯁꯤꯜꯂꯝꯂꯒ ꯂꯥꯛꯈꯤꯕꯅꯤꯅꯦ ꯑꯃꯨꯛ ꯍꯟꯖꯤꯟꯗꯣꯏꯅꯦ ꯑꯁ ꯏꯗꯤ ꯀꯥꯏꯈ꯭ꯔꯦꯗ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯆꯠꯂꯁꯤꯂꯣ ꯕꯨꯕꯨ ꯍꯣꯏꯗ ꯆꯠꯂꯒꯦꯅ ꯍꯥꯏꯔꯝꯃꯣꯏꯗ꯭ꯔꯣ ꯍꯥꯏꯔꯝꯗꯣꯏꯔꯣ ꯍꯥꯏꯔꯝꯃꯨ ꯃꯥꯃꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯉꯒ ꯍꯥꯏꯔꯝꯃꯨ ꯁꯦꯜ ꯄꯤꯔꯛꯑꯁꯨ ꯂꯧꯁꯤꯜꯂꯛꯎꯀꯣ ꯃꯆꯥꯅꯨꯄꯤꯗꯨ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯕꯣꯛ ꯃꯄꯨ ꯍꯣꯏꯗ ꯍꯥꯏꯔꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯐꯖꯅ ꯆꯠꯂꯣꯅ ꯐꯥꯒꯤꯒ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯔꯤ ꯅꯥꯎꯕꯤ ꯇꯞꯅ ꯆꯪꯂꯛꯏ ꯏꯃꯥ ꯄꯥꯕ ꯅꯣꯏ ꯑꯩꯁꯤ ꯈꯥꯝꯃꯔꯣꯏꯗ꯭ꯔꯣ ꯏꯅꯝꯃ ꯅꯪꯁꯨ ꯑꯩꯁꯤ ꯇꯁꯦꯡꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯣ ꯇꯥꯁꯣ ꯅꯪꯁꯨ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯖꯗꯦꯍꯦ ꯅꯨꯄꯤꯅ ꯉꯝꯕ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯕꯦꯝꯃ ꯆꯠꯇꯣꯏ ꯑꯣꯏꯔꯗꯤ ꯀꯣꯛ ꯆꯠꯈ꯭ꯔꯣ ꯉꯁꯥꯏ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯗꯨꯅ ꯑꯗꯨꯝ ꯇꯥꯛꯂꯕꯅꯤ ꯅꯪꯁꯦ ꯑꯐꯕ ꯃꯧ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕꯁꯦ ꯅꯅꯝꯃꯁꯤꯗꯒꯤ ꯑꯐꯕ ꯈꯔ ꯇꯝꯁꯤꯜꯂꯒ ꯆꯠꯈꯣꯅꯦ ꯅꯅꯦꯝꯅ ꯀꯨꯒꯤ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯅꯤꯀꯣ ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗ ꯏꯃꯥꯅ ꯄꯥꯝꯗꯕ ꯃꯑꯣꯡꯗꯒ ꯂꯩꯔꯝꯂꯕꯗꯤ ꯏꯃꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯣꯏꯗꯕꯅꯤ ꯈꯪꯉꯣ ꯏꯆꯥꯇꯣꯝꯕꯤ ꯅꯪꯗꯤ ꯅꯌꯨꯝꯁꯨ ꯉꯟꯅ ꯄꯥꯟꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯍꯧꯕꯁꯨ ꯈꯔ ꯋꯥꯠꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯅꯁꯥꯅꯁꯨ ꯑꯁꯣꯏꯕꯁꯤꯡꯗꯣ ꯈꯔ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧꯅꯦ ꯅꯪꯕꯨ ꯃꯤꯒꯤ ꯑꯍꯜꯁꯤꯡꯗꯨꯗ ꯅꯈꯨꯠ ꯊꯥꯒꯅꯨꯀꯣ ꯏꯄꯥ ꯁꯥꯎꯔꯛꯀꯅꯤ ꯍꯩ ꯀꯩꯅꯣ ꯄꯥꯕ ꯑꯩ ꯈꯨꯠ ꯊꯥꯈꯤꯕꯗꯤ ꯂꯩꯇꯦꯌꯦ ꯍꯣꯏ ꯑꯃꯨꯛ ꯁꯥꯎꯅꯤꯡꯂꯛꯄꯒꯤ ꯑꯄꯥꯏ ꯄꯣꯟꯅ ꯊꯣꯡꯕꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯃꯛꯅ ꯑꯩꯅ ꯊꯧꯑꯣꯏꯒꯤ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ ꯍꯦꯝꯕꯅ ꯍꯩ ꯅꯪ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯀꯦ ꯇꯧ ꯏꯆꯦꯟꯗꯨꯅ ꯍꯜꯂꯛꯂꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯗꯤ ꯌꯥꯔꯦ ꯆꯠꯂꯣ ꯔꯥꯙꯥꯅ ꯇꯧꯕꯤ ꯅꯪꯅꯗꯤ ꯑꯩꯁꯦ ꯐꯠꯇꯦꯅ ꯈꯜꯂꯝꯒꯅꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ ꯌꯨꯝꯁꯤꯗꯒꯤ ꯅꯤꯡꯉꯣꯜꯅ ꯊꯟꯇꯅꯤ ꯅꯪꯅ ꯌꯨꯝꯗꯨꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯁꯥꯅ ꯑꯄꯥꯝꯕꯗ ꯈꯛ ꯇꯧꯕ ꯑꯗꯨꯒꯤ ꯃꯑꯣꯡ ꯀꯌꯥꯗꯣ ꯏꯅꯝꯃꯅꯗꯤ ꯂꯥꯏꯅ ꯎꯏ ꯑꯗꯨꯅ ꯂꯣꯏꯅ ꯁꯦꯝꯗꯣꯛ ꯅꯪꯅꯅꯦ ꯑꯐꯕꯤ ꯃꯧ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯏꯅꯝꯃꯅ ꯍꯔꯥꯎꯅ ꯂꯨꯅ ꯇꯧꯒꯦ ꯅꯪꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯐꯖꯗꯕꯗꯨꯁꯨ ꯁꯦꯝꯗꯣꯛ ꯏꯅꯝꯃꯗꯤ ꯅꯪꯉꯣꯟꯗ ꯁꯤꯃ ꯐꯩ ꯍꯥꯏꯕ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏꯀꯣ ꯑꯐꯕ ꯑꯝꯇ ꯌꯥꯎꯗꯦ ꯕꯦꯝꯃ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯌꯨꯝ ꯌꯧꯗ ꯊꯦꯡꯈ꯭ꯔꯅꯤ ꯂꯥꯛꯑꯣꯍꯦ ꯑꯁ꯭ꯋꯥꯏꯗ ꯂꯦꯞꯁꯤꯟꯅꯔꯒ ꯑꯃꯨꯛ ꯂꯩ ꯂꯥꯛꯑꯣ ꯃꯆꯥꯅꯨꯄꯤꯗꯨ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯨ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛꯀꯥꯗꯨ ꯇꯞꯅ ꯍꯥꯏꯍꯧꯏ ꯔꯥꯙꯥꯁꯨ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯅꯥꯎꯕꯤꯗꯨ ꯃꯆꯥꯅꯨꯄꯤꯗꯨ ꯃꯈꯨꯠ ꯁꯝꯂꯒ ꯂꯝꯕꯤꯗ ꯆꯠꯂꯤ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨꯁꯨ ꯁꯨꯝ ꯅꯤꯡꯁꯤꯡꯂꯤ ꯑꯩꯕꯨ ꯀꯌꯥꯝ ꯐꯠꯇ꯭ꯔꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯕꯨ ꯉꯥꯡꯕ ꯏꯀꯥꯏꯕ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯅ ꯄꯨꯛꯅꯤꯡ ꯏꯟꯁꯤꯜꯂꯒ ꯇꯧꯕꯅꯤ ꯑꯩꯅ ꯈꯪꯉꯕꯅꯤ ꯁꯣꯝꯗ ꯑꯩꯅ ꯊꯕꯛ ꯇꯧꯕꯁꯦ ꯋꯥꯏꯌꯦꯅ ꯃꯇꯝ ꯈꯔ ꯄꯣꯊꯥꯔꯨꯒꯦ ꯂꯥꯛꯆꯕꯁꯦ ꯃꯣꯏꯅ ꯂꯣꯏ ꯀꯥꯏꯍꯟꯕꯅꯤ ꯑꯩꯗꯤ ꯇꯜꯂꯦꯗꯀꯣ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯗꯣꯏꯁꯦ ꯏꯅꯦꯝꯕꯣꯛꯇꯨꯅ ꯋꯥ ꯆꯥꯎꯅ ꯑꯃꯨꯛ ꯉꯥꯡꯂꯛꯑꯅꯦꯕ ꯑꯁ ꯑꯩꯗꯤꯅꯦ ꯄꯦꯜꯂꯕ ꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯔꯦ ꯊꯣꯡꯒꯥꯜꯗꯒꯤ ꯇꯟꯅ ꯆꯪꯂꯛꯏ ꯃꯪꯒꯣꯜꯗꯨꯗ ꯃꯅꯦꯝ ꯃꯀꯨꯗꯨ ꯐꯝꯗꯨꯅ ꯏꯟꯁꯥꯡ ꯃꯟꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯤ ꯃꯃꯥ ꯃꯆꯥꯗꯨ ꯁꯨꯃꯥꯡꯗ ꯂꯦꯞꯄꯤ ꯅꯥꯎꯕꯤꯅ ꯏꯃꯥ ꯅꯃꯧ ꯂꯥꯛꯆꯔꯦ ꯏꯃꯥ ꯍꯩ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯜꯂꯛꯑꯔꯣꯏꯅ ꯂꯥꯎ ꯈꯣꯡꯗꯅ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯍꯜꯂꯛꯏꯁꯦ ꯀꯝꯗꯧꯔꯤꯅꯣ ꯑꯩꯗꯤ ꯅꯍꯥꯟ ꯏꯆꯥ ꯅꯨꯄꯥꯗ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ ꯃꯣꯏꯒꯤ ꯆꯤꯊꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯗ ꯏꯔꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯅꯥꯗ ꯏꯍꯜꯂꯤꯕ ꯑꯗꯨꯒ ꯀꯅꯥꯗ ꯄꯥꯎ ꯆꯦꯟꯈ꯭ꯔꯤꯕ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯆꯦꯟꯐꯝ ꯆꯤꯊꯤ ꯆꯦꯟꯐꯝ ꯌꯥꯝ ꯂꯩ ꯀꯩꯅꯣꯅꯦ ꯏꯃꯧꯅꯦꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯗꯅ ꯀꯩꯁꯨꯝ ꯇꯧꯕꯤꯗꯕꯗꯨꯗ ꯅꯪꯅꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨ ꯈꯪꯂꯝꯂꯔꯣꯏꯅ ꯈꯜꯂꯤꯔꯣ ꯑꯗꯨꯏ ꯅꯠꯇꯦ ꯏꯃꯥ ꯅꯃꯧ ꯌꯥꯝ ꯂꯥꯜꯂꯤ ꯃꯇꯨꯡꯗꯗꯤ ꯏꯃꯥꯈꯣꯏꯅ ꯉꯥꯡꯕ ꯈꯨꯝꯖꯔꯔꯣꯏ ꯃꯈꯣꯏ ꯃꯄꯥ ꯂꯥꯛꯄꯗꯁꯨ ꯑꯩꯅ ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯂꯥꯟꯈ꯭ꯔꯦꯅ ꯍꯥꯏꯖꯒꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯃꯧꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯍꯩ ꯃꯃꯥ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯇꯥꯁꯤꯟꯅꯗꯣꯏꯖꯥꯠꯅꯣ ꯑꯩꯗꯤꯅꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯂꯥꯎ ꯈꯣꯡꯂꯒ ꯈꯠꯅꯕꯁꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯃꯈꯣꯏ ꯌꯨꯝꯗꯤ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯈꯠꯅꯔꯝꯒꯅꯤ ꯑꯗꯨꯅ ꯁꯤꯗꯁꯨ ꯇꯧꯔꯤꯁꯤ ꯑꯗꯨꯅ ꯌꯥꯅꯕ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨꯝ ꯂꯩꯖꯔꯨꯁꯅꯤꯗ ꯕꯥꯕꯥ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯗꯤ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯁꯦꯝꯗꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯤ ꯑꯩꯒꯤ ꯏꯅꯝꯃꯅꯁꯨ ꯑꯩꯕꯨ ꯑꯐꯕ ꯏꯃꯧ ꯑꯃ ꯑꯣꯏꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯂꯨꯅ ꯇꯧꯔꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯏꯃꯥ ꯄꯥꯕ ꯏꯕꯨꯡ ꯑꯃꯗꯤ ꯏꯅꯝꯃꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯄꯥꯎꯇꯥꯛ ꯀꯌꯥꯃꯨꯛ ꯄꯤꯕꯤꯔꯛꯏ ꯑꯗꯨꯅ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯁꯣꯏꯈꯤꯕ ꯃꯌꯥꯝꯁꯦ ꯁꯦꯝꯗꯣꯛꯅꯕ ꯇꯥꯟꯖꯥ ꯄꯤꯕꯤꯌꯨ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯑꯐꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯅꯕ ꯅꯃꯧ ꯁꯦꯝꯗꯣꯛꯆꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯕ ꯁꯛꯅ ꯈꯨꯔꯨꯝꯃꯛꯏ ꯃꯃꯥꯅ ꯈꯨꯔꯨꯝꯈꯤꯕꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯈꯨꯔꯨꯝꯃꯛꯏ
ꯄꯨꯄꯨ ꯑꯩꯁꯨ ꯂꯥꯟꯖꯔꯦ ꯑꯩꯁꯨ ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯑꯩ ꯂꯝ ꯍꯦꯜꯂꯔꯣꯏ ꯃꯇꯧꯗꯨ ꯎꯕꯗ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯕ ꯑꯅꯤꯗꯨ ꯁꯥꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯨꯃꯥꯡꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯃꯃꯧꯕꯨ ꯍꯧꯒꯠꯄꯤ ꯃꯀꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯄꯝꯈꯠꯂꯤ ꯏꯁꯨꯒꯤꯅꯦ ꯄꯨꯄꯨꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯕꯤꯗꯧꯔꯤꯅꯤ ꯁꯣꯏꯗꯅ ꯂꯩꯕꯤꯌꯨꯀꯣ ꯄꯨꯄꯨ ꯏꯃꯧꯁꯤꯗꯤ ꯑꯗꯨꯅꯤꯗꯅ ꯅꯪꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯕꯗ ꯏꯃꯥ ꯀꯌꯥꯝ ꯋꯥꯏ ꯈꯪꯂꯕ꯭ꯔꯥ ꯏꯆꯥꯅꯨꯄꯥꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯇꯝꯈꯤꯕꯁꯨ ꯂꯩꯇꯦ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯏꯃꯥꯕు ꯉꯥꯛꯎꯀꯣ ꯑꯩ ꯏꯃꯥꯕꯨ ꯀꯩꯁꯨ ꯋꯥꯔꯧꯕ ꯂꯩꯖꯗꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯃꯧꯕꯨ ꯅꯨꯡꯁꯤꯅ ꯉꯥꯛꯄꯤꯕꯁꯤ ꯎꯕꯗ ꯅꯃꯧꯒꯤ ꯊꯃꯣꯏꯁꯤ ꯄꯦꯜꯂꯤ ꯑꯗꯣ ꯏꯃꯥ ꯆꯥꯛꯁꯦ ꯑꯩ ꯊꯣꯡꯂꯒꯦ ꯌꯨꯝꯗꯒꯤ ꯏꯔꯨꯖꯔꯛꯇ꯭ꯔꯦ ꯅꯃꯧ ꯏꯔꯨꯖꯊꯣꯛꯂꯨꯈꯤꯒꯦ ꯑꯗꯨꯒ ꯂꯥꯏꯗꯨꯛ ꯊꯥꯗꯣꯛꯂꯒ ꯆꯥꯛꯇꯨ ꯊꯣꯡꯂꯒꯦ ꯀꯨꯏꯔꯣꯏ ꯐꯠꯂꯨꯔꯒꯦ ꯍꯣꯏ ꯂꯨꯔꯨꯔꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦꯅꯦ ꯑꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯔꯗꯤ ꯏꯃꯧꯁꯤ ꯀꯌꯥꯗ ꯅꯨꯡꯁꯤꯌꯦ ꯏꯁꯨ ꯊꯣꯏꯕꯤ ꯕꯨꯕꯣꯛꯀꯅꯦ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯂꯨꯁꯤ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯤ ꯕꯨꯕꯣꯛꯅ ꯃꯜꯂꯤꯕ ꯍꯪꯒꯥꯝꯁꯤꯒ ꯍꯥꯎꯅ ꯊꯣꯡꯅꯕ ꯂꯥꯛꯑꯣ ꯍꯣꯏ ꯑꯗꯣ ꯕꯨꯕꯣꯛ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯣ ꯉꯁꯤꯗꯤ ꯑꯅꯤ ꯂꯩꯌꯣꯅꯀꯞꯄꯔꯣꯏ ꯑꯃꯈꯛ ꯑꯗꯨم ꯂꯩꯌꯣꯕ ꯀꯣ ꯂꯩꯗꯣꯏꯅꯤ ꯕꯨꯕꯣꯛꯅꯅꯦ ꯑꯆꯥꯄꯣꯠ ꯂꯩꯗꯣꯏꯅꯤ ꯃꯁꯨꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯀꯨꯕꯣꯛꯁꯨ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯨ ꯐꯣꯏꯔꯒ ꯂꯩꯈ꯭ꯔꯦ ꯊꯕꯛ ꯀꯟꯖꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯇꯕ ꯃꯀꯨꯕꯣꯛꯅꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯥꯎꯕꯤ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯄꯨꯔꯣꯏꯕ ꯎꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯄꯨꯔꯣꯏꯕꯁꯨ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯅꯥꯎꯕꯤꯅ ꯍꯣꯡꯂꯝꯂꯤꯕ ꯃꯑꯣꯡꯗꯨꯗ ꯃꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯣꯝꯗ ꯔꯥꯙꯥꯁꯨ ꯊꯥ ꯂꯦꯞꯂꯛꯂꯤ ꯃꯁꯨ ꯐꯪꯂꯅꯤ ꯈꯟꯕꯗ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯗꯨꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯊꯕꯛ ꯇꯧꯍꯟꯗꯅ ꯃꯅꯦꯝꯅ ꯂꯣꯏꯅ ꯍꯣꯠꯅꯕꯤꯔꯝꯃꯤ ꯃꯃꯧ ꯃꯅꯦꯝꯒꯤ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯗꯨꯅ ꯑꯐꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯅꯕ ꯔꯥꯙꯥ ꯃꯥꯁꯨ ꯕꯦꯕꯥꯔ ꯀꯥꯏꯗꯅ ꯂꯩꯈꯤ